ꯁꯤꯅ ꯃꯌꯥꯝ ꯆꯪꯕꯤꯔꯒ ꯁꯞꯄꯣꯔꯠ ꯇꯧꯕꯤꯌꯨ ꯃꯌꯥꯝ ꯄꯨꯡ 10:35 ꯇꯥꯔꯦ ꯈꯤꯇꯪ ꯊꯦꯡꯗꯣꯛꯈꯔꯦ ꯃꯌꯥꯝ ꯉꯥꯏꯍꯥꯛ ꯅꯦꯠ ꯌꯥꯔꯤꯉꯩꯁꯤꯒ ꯁꯞꯄꯣꯔꯠ ꯇꯧꯕꯤꯌꯣ ꯂꯥꯏꯛ ꯁꯤꯌꯔ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕ ꯀꯥꯎꯒꯅꯨ ꯃꯌꯥꯝ ꯑꯩꯈꯣꯏ ꯄꯨꯟꯅ ꯁꯞꯄꯣꯔꯠ ꯇꯧꯃꯤꯟꯅꯁꯤ ꯍꯥꯏꯖꯅꯤꯡꯉꯤ ꯆꯥꯟꯗꯦꯜꯗ ꯄꯥꯝꯕꯤ ꯂꯩꯔꯦ ꯀꯥꯎꯅꯤ ꯆꯅꯥ ꯇꯤꯡꯉꯝ ꯃꯌꯥꯝ ꯂꯥꯏꯛ ꯉꯥꯏꯍꯥꯛ ꯇꯧꯕꯤꯌꯣ ꯀꯅꯥ ꯀꯅꯥ ꯂꯩ ꯏꯆꯤꯟ ꯏꯅꯥꯎ ꯃꯌꯥꯝ ꯂꯥꯏꯛ ꯃꯆꯥ ꯑꯃ ꯇꯧꯕꯤꯌꯨ ꯕꯦꯟꯁꯤ ꯂꯣꯀꯦꯜꯅꯦ ꯀꯅꯥ ꯀꯅꯥ ꯂꯩꯒꯦ ꯏꯆꯤꯟ ꯏꯅꯥꯎ ꯃꯌꯥꯝ ꯂꯥꯏꯛ ꯇꯧꯕꯤꯌꯣ ꯃꯤ ꯀꯅꯥꯝ ꯂꯩꯇ꯭ꯔꯕ꯭ꯔꯣ ꯃꯌꯥꯝ ꯃꯒꯣꯜ ꯅꯠꯇꯒꯤ ꯑꯦꯜꯕꯤ ꯍꯧꯔꯦ ꯃꯌꯥꯝ ꯉꯥꯏꯍꯥꯛ ꯆꯪꯕꯤꯔꯣ ꯏꯆꯤꯟ ꯏꯅꯥꯎ ꯃꯌꯥꯝ ꯁꯞꯄꯣꯔꯠ ꯃꯤ ꯀꯅꯥꯝ ꯂꯥꯛꯇꯦꯀꯣ ꯃꯤꯅꯤꯠ 4 ꯐꯥꯗꯣꯔꯦ ꯀꯩꯅꯣ ꯄꯣ ꯉꯥꯡꯕꯗꯨꯗꯤ ꯄꯨꯔꯣ ꯏꯆꯤꯟ ꯏꯅꯥꯎ ꯃꯌꯥꯝ ꯀꯅꯥ ꯀꯅꯥ ꯂꯩꯒꯦ ꯂꯣꯏꯅ ꯇꯨꯝꯅꯈ꯭ꯔꯕ꯭ꯔꯣ ꯀꯅꯥꯝ ꯆꯪꯉꯛꯇ꯭ꯔꯦ ꯅꯦꯠꯅ ꯃꯔꯝ ꯑꯣꯏꯔꯒ ꯍꯟꯗꯛ ꯑꯩ ꯑꯦꯜꯕꯤ ꯊꯥꯗ꯭ꯔꯦ ꯏꯆꯤꯟ ꯏꯅꯥꯎ ꯃꯌꯥꯝ ꯉꯥꯛꯇꯪ ꯏꯆꯤꯟ ꯏꯅꯥꯎ ꯃꯌꯥꯝ ꯋꯥꯔꯤ ꯋꯥꯇꯥꯏ ꯉꯥꯏꯍꯥꯛ ꯁꯥꯟꯅꯁꯤ ꯄꯩꯁꯥ ꯂꯣꯏꯔꯕ ꯁꯤꯕꯨ ꯃꯌꯥꯝ ꯀꯅꯥ ꯀꯅꯥ ꯂꯩꯒꯦ ꯏꯆꯤꯟ ꯏꯅꯥꯎ ꯃꯌꯥꯝ ꯉꯥꯛꯇꯪ ꯁꯞꯄꯣꯔꯠ ꯇꯧꯕꯤꯌꯨ
ꯅꯨꯡꯁꯤꯔꯕ ꯏꯆꯤꯟ ꯏꯅꯥꯎ ꯃꯌꯥꯝ ꯁꯞꯄꯣꯔꯠ 이ꯆꯤꯟ ꯏꯅꯥꯎ ꯃꯌꯥꯝ ꯁꯞꯄꯣꯔꯠ ꯇꯧꯕꯤꯌꯨ ꯉꯥꯏꯍꯥꯛ जय कृष्णा लाइक डन थैंक यू इतꯦꯝꯃ ꯆꯥꯛ ꯏꯁꯤꯡ ꯆꯥꯔꯕ ꯀꯩ ꯏꯟꯁꯥꯡ ꯆꯥꯒꯦ ꯃꯣꯁꯣꯔꯤ ꯊꯣꯡꯉꯤ ꯑꯣꯖꯥ ꯑꯩꯗꯤ ꯍꯟꯗꯛ ꯗꯥꯎ ꯌꯥꯝ ꯌꯥꯔꯦ ꯍꯟꯗꯛ ꯗꯥꯎ ꯌꯥꯝꯃꯟꯅ ꯏꯁꯩꯒ ꯂꯣꯏ ꯂꯦꯞꯄꯦ ꯃꯨꯁꯣꯔꯤ ꯊꯣꯡꯕ ꯌꯦꯟꯗꯦꯝ ꯍꯥꯞꯄꯗꯤ ꯍꯥꯎꯕꯅꯤ ꯌꯦꯟꯗꯦꯝꯁꯦ ꯑꯩꯗꯤ ꯀꯌꯥ ꯍꯩꯅꯗꯦ ꯑꯦꯁ ꯑꯩꯗꯤ ꯌꯥꯝ ꯄꯥꯝꯃꯤ ꯌꯦꯟꯗꯦꯝꯒ ꯌꯦꯟꯗꯦꯝꯒ ꯃꯨꯁꯣꯔꯤ ꯏꯔꯣꯝꯕ ꯍꯥꯎꯋꯤ ꯋꯥꯎ ꯕꯦꯟꯙꯧ ꯂꯥꯛꯑꯦ ꯆꯥꯎ ꯆꯥꯎ ꯍꯥꯏ ꯊꯦꯡꯀ꯭ꯌꯨ ꯕꯦꯟꯙꯧ ꯂꯥꯏꯛ ꯇꯧꯕꯤꯔꯣ ꯕꯦꯟꯙꯧ ꯀꯩ ꯏꯟꯁꯥꯡ ꯆꯥꯏ
ꯑꯍꯥꯟꯕꯩ ꯂꯥꯏꯔꯤꯛꯇꯣ ꯕꯦꯟꯗꯧꯒꯤ ꯂꯥꯏꯔꯤꯛ ꯃꯥꯜꯂꯤ ꯕꯦꯟꯙꯧ ꯀꯩ ꯏꯟꯖꯥꯡ ꯆꯥꯒꯦ ꯎꯏꯕꯗꯣ ꯐꯖꯕ꯭ꯔꯣ ꯍꯥꯏ ꯕꯦꯟꯗꯧ ꯑꯗꯨꯃꯥꯏꯅ ꯍꯥꯏꯔꯛꯀꯅꯨ ꯃꯤ ꯃꯥꯡꯗ ꯏꯀꯥꯏ ꯑꯣꯖꯥꯒ ꯋꯥꯔꯤ ꯑꯃ ꯇꯥꯟꯅꯅꯤꯡꯉꯤ ꯕꯅꯦ ꯑꯗꯣ ꯑꯦꯜ ꯕꯤꯁꯤꯗꯗꯤ ꯅꯨꯡꯉꯥꯏꯔꯣꯏ ꯑꯣꯖꯥ ꯍꯣꯏ ꯍꯌꯦꯡ ꯁꯨꯅꯔꯁꯤ ꯏꯇꯩꯃ ꯑꯩꯁꯨ ꯍꯟꯗꯛꯁꯦ ꯀꯩ ꯍꯥꯏꯇꯥꯔꯦ ꯏꯁꯩ ꯌꯨꯝꯃꯥꯡꯅ ꯏꯁꯩ ꯆꯠꯇ꯭ꯔꯦ ꯑꯗꯨꯏꯁꯨ ꯊꯕꯛ ꯈꯔ ꯆꯤꯜꯂꯦ ꯀꯣ ꯑꯩꯒꯤ ꯀꯩꯅꯣꯗꯨꯒꯤ ꯆꯦꯟꯊꯣꯛꯀ ꯆꯦꯟꯁꯤꯟꯒ ꯑꯃ ꯇꯧꯕ ꯇꯧꯕꯗꯀꯣ ꯑꯗꯨꯅ ꯑꯦꯜ ꯕꯤꯗ ꯍꯥꯏꯕꯗꯤ ꯅꯨꯡꯉꯥꯏꯇꯦ ꯉꯁꯤꯁꯨ ꯊꯦꯡꯉꯦ ꯍꯜꯂꯛꯄ ꯂꯣꯏꯔꯒ ꯍꯜꯂꯛꯄ ꯊꯦꯡꯉꯦ ꯑꯗꯨꯅ ꯊꯕꯛ ꯌꯥꯝꯅ ꯄꯨꯊꯔꯦ ꯑꯩꯒꯤꯁꯨ ꯑꯗꯨꯕꯨ ꯏꯁꯩ ꯁꯛꯄ ꯑꯉꯥꯡ ꯌꯥꯝ ꯋꯥꯠꯂꯤ ꯏꯁꯩ ꯁꯛꯄ ꯑꯉꯥꯡ ꯃꯔꯤꯈꯛꯇꯅꯤ ꯑꯗꯣ ꯑꯩꯈꯣꯏ ꯒꯥꯟꯙꯤꯗꯁꯨ ꯏꯁꯩ ꯁꯛꯄ ꯑꯉꯥꯡ ꯑꯃ ꯊꯣꯝꯃꯒ ꯇꯣꯛꯈ꯭ꯔꯦ ꯑꯗꯨ ꯑꯅꯤꯔꯛꯇꯤ ꯍꯥꯏꯔꯝꯕꯅꯤ ꯑꯀꯣꯟꯕꯗꯗꯤ ꯇꯟꯅ ꯑꯩꯁꯨ ꯍꯥꯏꯗ꯭ꯔꯦ ꯌꯥꯝꯅ ꯀꯩꯅꯣ ꯇꯧꯔꯒ ꯃꯤꯅ ꯌꯥꯝꯅ ꯕꯥꯏꯐꯣꯔꯁ ꯇꯧꯔꯒ ꯌꯥꯎꯍꯟꯅꯤꯡꯕ ꯇꯥꯈꯤꯗ꯭ꯔꯥ ꯍꯥꯏꯅ ꯑꯩꯁꯨ ꯍꯥꯏꯗ꯭ꯔꯦ ꯑꯩꯅꯗꯤ ꯌꯥꯝꯅ ꯅꯨꯡꯁꯤꯕ ꯌꯥꯝꯅ ꯄꯥꯝꯖꯕ ꯑꯉꯥꯡꯅꯤ ꯐꯖꯕ ꯀꯣꯔ ꯒꯥꯟꯙꯤꯗꯒꯤ ꯄꯨꯡꯖꯦꯕ ꯑꯉꯥꯡ ꯑꯃ ꯊꯣꯛꯏꯗꯣ ꯃꯉꯥꯏꯔꯦ ꯇꯥꯕ ꯃꯅꯥꯛꯀꯤ ꯍꯟꯗꯛ ꯍꯟꯅꯨꯕꯤ ꯑꯃ ꯁꯤꯒꯤꯕꯒꯤ ꯃꯁꯨꯅꯤꯄꯥ ꯌꯥꯝ ꯅꯨꯡꯁꯤ ꯑꯉꯥꯡꯗꯨꯁꯨ ꯕꯨꯞ ꯕꯨꯞ ꯂꯥꯎꯅ ꯃꯔꯝ ꯃꯣꯛꯀꯗꯧꯕ ꯃꯥꯜꯂꯤ ꯀꯩꯗꯧꯔꯤꯅꯣ ꯃꯦꯇ꯭ꯔꯤꯛ ꯄꯔꯤꯈꯥꯅꯤ ꯍꯥꯏꯕꯅꯤ ꯑꯩꯅ ꯍꯪꯕꯗ ꯑꯁ ꯃꯦꯇ꯭ꯔꯤꯛ ꯄꯔꯤꯈꯥꯁꯤꯕꯨ ꯃꯣꯏꯇꯔꯅꯦ ꯑꯇꯩ ꯀꯅꯥꯝ ꯊꯥꯅꯗ꯭ꯔꯕꯣ ꯃꯦꯇ꯭ꯔꯤꯛꯄꯨ ꯀꯔꯝ ꯀꯥꯟꯗ ꯊꯥꯗꯣꯏꯅꯣ ꯑꯩꯁꯦ ꯃꯉꯣꯟꯗ ꯀꯩꯅꯣ ꯇꯧꯔꯒ ꯍꯥꯏꯕ ꯅꯠꯇꯦꯗ ꯑꯉꯥꯡ ꯍꯥꯏꯕꯁꯦ ꯑꯩꯈꯣꯏꯅ ꯊꯋꯥꯏ ꯌꯥꯎꯕ ꯑꯗꯨꯒꯗꯤ ꯂꯥꯏꯔꯤꯛꯇ ꯊꯋꯥꯏ ꯌꯥꯎꯕ ꯑꯉꯥꯡ ꯍꯥꯏꯁꯤꯗꯤꯅꯦꯀꯣ ꯁꯨꯝ ꯃꯥꯏ ꯀꯣꯟꯅ ꯄꯥꯁ ꯇꯧꯈꯤꯗꯣꯏꯅꯤ ꯃꯁꯤꯒ ꯃꯦꯇ꯭ꯔꯤꯛ ꯍꯥꯏꯕ ꯀꯔꯤ ꯍꯥꯏꯕ ꯂꯩꯇꯦ ꯑꯩꯈꯣꯏ ꯃꯩꯇꯩ ꯃꯆꯥꯒꯤꯗꯤ ꯊꯕꯛ ꯑꯝꯗ ꯅꯨꯡ ꯑꯣꯟꯁꯟꯅ ꯁꯨꯝ ꯂꯩꯕ ꯂꯥꯏꯔꯤꯛ ꯇꯧꯔꯤ ꯂꯥꯏꯔꯤꯛ ꯇꯧꯔꯦꯅ ꯃꯤꯅꯗꯤ ꯑꯦꯁ ꯃꯥ ꯅꯠ ꯁꯪꯒꯤꯇꯣꯟ ꯄꯥꯝꯕꯅꯤꯅ ꯑꯗꯨꯅ ꯍꯥꯏꯔꯤꯅꯤ ꯀꯥꯏꯅ ꯑꯗꯨꯝ ꯈꯟꯕꯁꯨ ꯌꯥꯏꯕꯀꯣ ꯑꯗꯨ ꯅꯠꯇꯦ ꯑꯗꯣ ꯀꯩꯅꯣꯗ ꯂꯥꯏꯔꯤꯛꯁꯨ ꯇꯧꯅꯤ ꯊꯕꯛꯁꯨ ꯁꯨꯒꯅꯤ ꯑꯩꯒꯤ ꯀꯜꯆꯔꯁꯨ ꯉꯥꯛꯀꯅꯤ ꯂꯥꯏꯔꯤꯛ ꯇꯧꯔꯦꯅ ꯁꯨꯝ ꯇꯧꯔ ꯌꯥꯄꯣꯟꯇꯦꯕꯀꯣ ꯑꯗꯨꯒꯤ ꯃꯇꯥꯡꯗꯅꯤ ꯑꯩꯒꯤꯁꯤꯒ ꯂꯥꯏꯔꯤꯛ ꯇꯝꯕ ꯑꯉꯥꯡ ꯌꯥꯝ ꯌꯥꯎꯏꯅ ꯂꯥꯏꯔꯤꯛ ꯇꯝꯕ ꯉꯥꯛꯇꯅꯤ ꯍꯟꯗꯛꯇꯣꯏꯅꯤ ꯕꯤ ꯑꯦ ꯑꯦꯛꯖꯥꯝ ꯊꯥ ꯊꯥꯅ ꯏꯁꯩ ꯇꯝꯃꯤ ꯀꯣ ꯕꯤ ꯑꯦ ꯑꯦꯛꯖꯥꯝ ꯊꯥꯅ ꯊꯥꯅ ꯏꯁꯩ ꯇꯝꯃꯤ ꯑꯉꯥꯡꯁꯤꯡ ꯍꯣꯏꯗ ꯃꯁꯤ ꯃꯥ ꯃꯥꯒꯤ ꯒꯥꯔꯖꯤꯌꯦꯟꯁꯤꯡꯒꯤ ꯑꯄꯥꯝꯕ ꯃꯣꯠ ꯍꯥꯏꯇꯥꯔꯦꯀꯣ
ꯑꯩꯒꯤꯗꯤ 7 daysꯗ ꯑꯣꯟꯂꯤ 2 daysꯗꯅꯦꯕ ꯀ꯭ꯂꯥꯁ ꯂꯧꯔꯤꯁꯦ. ꯒꯨꯋꯥꯍꯥꯇꯤ ꯁꯪꯀꯔ ꯗꯦꯕ ꯚꯕꯟꯗ ꯀꯂꯥꯈꯦꯇ꯭ꯔ ꯄ꯭ꯔꯣꯒꯥꯝꯒꯤ ꯅꯨꯃꯤꯠ 5ꯅꯤꯒꯤ ꯃꯌꯥꯝ ꯆꯠꯅꯈꯤꯁꯤꯗꯤ. ꯑꯗꯣ ꯁꯤꯇꯅꯤ. ꯑꯗꯨ ꯃꯦꯟꯗꯤ ꯑꯩꯅ ꯑꯩꯈꯣꯏꯒꯤ ꯂꯩꯔꯤꯕ ꯑꯦꯔꯤꯌꯥꯁꯤꯒ ꯌꯥꯝ ꯄꯨꯊꯣꯛꯅꯤꯡꯕ ꯍꯥꯏꯇꯥꯔꯦ. ꯑꯩꯈꯣꯏꯒꯤ ꯂꯣꯀꯦꯜ ꯈꯨꯡꯒꯪ ꯃꯥꯄꯟ ꯃꯅꯨꯡꯁꯤꯒ ꯑꯦꯔꯤꯌꯥꯁꯤꯒ ꯂꯛꯈꯤꯄꯨꯔ ꯃꯅꯨꯡꯁꯤꯒꯀꯣ, ꯑꯩꯈꯣꯏ ꯂꯛꯈꯤꯄꯨꯔ ꯑꯦꯔꯤꯌꯥꯁꯤꯗ ꯃꯤꯅꯗꯤ ꯈꯜꯂꯝꯕꯁꯨ ꯌꯥꯏ ꯕꯤꯖꯤꯅꯦꯁꯁꯤ ꯀꯔꯕꯥꯔꯅꯤ, ꯄꯩꯁꯥ ꯇꯥꯟꯕꯒꯤ ꯂꯝꯕꯤ ꯇꯧꯔꯤꯃꯦꯅ ꯈꯜꯂꯝꯕꯁꯨ ꯌꯥꯏꯀꯣ. ꯅꯣ, ꯑꯩꯗꯤ ꯃꯗꯨ ꯅꯠꯇꯦ. ꯑꯩꯒꯤꯗꯤ ꯃꯌꯥꯝꯒꯤ ꯐꯅꯕ ꯀꯣ, ꯑꯩꯈꯣꯏꯒꯤ ꯏꯅꯥꯠꯁꯤꯕꯨ ꯆꯥꯎꯈꯠꯅꯕ. ꯉꯁꯤ ꯑꯩꯈꯣꯏꯒꯤ ꯅꯠ ꯁꯪꯀꯤꯔꯇꯟ ꯑꯁꯤꯅ ꯋꯥꯔꯜꯗ ꯃꯁꯛ ꯈꯪꯉꯤꯅꯤ ꯀꯣ, ꯃꯤꯖꯥꯇꯤꯅ ꯑꯩꯈꯣꯏꯕꯨ ꯏꯖꯠ ꯇꯧꯔꯤꯕꯅꯤ. ꯑꯁꯤꯒꯨꯝꯕ ꯀꯩꯅꯣꯁꯤꯕꯨ ꯉꯥꯛꯆꯒꯦ ꯍꯥꯏꯅ ꯁꯨꯝ ꯇꯧꯕꯅꯤꯗ. ꯑꯩꯒꯤ ꯁꯤꯁꯨ ꯍꯟꯗꯛ ꯅꯣꯡꯃꯥꯏꯖꯤꯡꯁꯦ ꯄꯨꯔꯛꯂꯒꯦ ꯈꯜꯂꯝꯕꯅꯤ. ꯐꯔꯛ ꯑꯃ ꯇꯥꯔꯦ. ꯑꯗꯨꯅ ꯃꯊꯪ ꯅꯣꯡꯃꯥꯏꯖꯤꯡꯗ ꯑꯣꯏꯅ ꯄꯨꯔꯛꯂꯒꯦ ꯈꯜꯂꯤꯌꯦ. ꯀꯔꯤ ꯏꯁꯩꯔꯣ ꯄꯨꯡꯂꯣ? ꯀꯣꯜ ꯂꯥꯛꯄ. ꯍꯣꯏ ꯕꯦꯟꯗꯧ. ꯇꯦꯖꯝꯅꯤ ꯒꯣꯁ꯭ꯋꯥꯝ ꯍꯥꯏ. ꯑꯣ, ꯕꯦꯟꯗꯧ ꯀꯣꯜ ꯂꯥꯛꯄ. ꯑꯣ, ꯀꯥꯏꯗꯦ ꯀꯥꯏꯗꯦ ꯕꯦꯟꯗꯧ. ꯕꯦꯟꯗꯧ ꯀꯩ ꯏꯟꯖꯥꯡ ꯆꯥꯒꯦ? ꯏꯇꯩꯃꯒꯤꯗ ꯏꯁꯩꯔꯣ ꯄꯨꯡꯂꯣ? ꯐꯖꯔꯗꯤ ꯍꯥꯏꯔꯛꯎ ꯍꯥꯏ. ꯍꯣꯏ ꯍꯣꯏ ꯕꯦꯟꯗꯧ. ꯑꯣꯖꯥ ꯄꯨꯡ ꯑꯣꯏꯅ ꯇꯝꯍꯟꯁꯤꯔꯥ ꯈꯜꯂꯝꯃꯤ. ꯀꯥꯏꯗꯦ, ꯑꯗꯣ ꯌꯦꯡꯉꯨ ꯃꯤꯒꯤ ꯃꯥꯒꯤ ꯑꯄꯥꯝꯕꯁꯨ ꯃꯊꯧ ꯇꯥꯏꯀꯣ. ꯑꯩꯈꯣꯏꯅ ꯍꯦꯛꯇ ꯑꯗꯨ ꯇꯧꯅꯤꯡꯉꯤ ꯑꯗꯨ ꯇꯧꯍꯟꯅꯤꯡꯉꯦꯅ ꯌꯥꯗꯦ. ꯑꯉꯥꯡꯁꯤꯡꯒꯤ ꯑꯄꯥꯝꯕꯁꯨ ꯃꯊꯧ ꯇꯥꯏ. ꯕꯦꯟꯙꯧ ꯀꯔꯤ ꯏꯟꯖꯥꯡ ꯆꯥꯒꯦ ꯈꯨꯝꯗꯦ? ꯏꯇꯩꯃꯒꯤꯗ ꯄꯨꯡ ꯇꯧꯅꯗꯣꯏ ꯀꯥꯟꯗ ꯆꯍꯤ ꯀꯌꯥ ꯁꯨꯔꯦ? ꯕꯦꯟꯗꯧ ꯅꯪꯅ ꯀꯩ ꯏꯟꯖꯥꯡ ꯆꯥꯒꯦ ꯍꯥꯏꯁꯨ ꯈꯨꯝꯗꯦ ꯇꯜꯂꯤꯕꯣ, ꯆꯍꯤ ꯑꯃꯃꯝ ꯂꯩꯔ ꯂꯩꯔ ꯀꯣꯃꯦꯟ ꯄꯥꯔꯛꯄꯁꯤꯅꯕꯨ. ꯀꯣꯃꯦꯟꯠ ꯈꯔ ꯈꯔ ꯌꯥꯡꯅ ꯇꯧꯕꯤꯔꯛꯎ ꯀꯔꯤꯅꯣ? ꯑꯣꯖꯥ, ꯍꯌꯦꯡ ꯑꯣꯏꯅ ꯐꯣꯟꯗ ꯋꯥꯔꯤ ꯁꯥꯔꯁꯤ ꯃꯁꯤꯒꯤ ꯃꯇꯥꯡꯗ ꯀꯣ ꯇꯥꯏꯞ ꯇꯧꯕꯁꯦ ꯈꯔ ꯍꯣꯏ ꯍꯣꯏ ꯏꯇꯩꯃ. ꯀ꯭ꯂꯥꯁ ꯀꯌꯥ ꯀꯥꯔꯦ ꯑꯗꯨꯇ ꯍꯥꯏꯕꯤꯔꯝꯃꯨ? ꯑꯣ, ꯕꯦꯠ ꯇꯝꯗꯣꯏꯅꯦ. ꯑꯣ, ꯌꯥꯔꯦ. ꯏꯁꯩꯗꯤ ꯌꯥꯔꯣꯏꯀꯣ? ꯏꯁꯩꯗꯤ ꯌꯥꯔꯣꯏꯀꯣ ꯏꯇꯩꯃ? ꯑꯣ, BA ꯑꯦꯗꯃꯤꯁꯟ ꯂꯧꯔꯦ. ꯑꯣ ꯑꯣ, ꯌꯥꯝ ꯐꯔꯦ.
ꯑꯩꯁꯤꯁꯨ ꯕꯤ ꯑꯦ ꯍꯟꯗꯛ ꯑꯦꯛꯖꯥꯝ ꯊꯥꯔꯤ ꯑꯉꯥꯡ ꯑꯅꯤ ꯊꯥꯖꯕ ꯋꯥꯠꯂꯦ ꯍꯥꯏꯕ ꯍꯣꯏ ꯍꯣꯏ ꯃꯥ ꯑꯄꯥꯝꯕ ꯑꯗꯨꯝ ꯇꯧꯍꯟꯕ ꯀꯥꯏꯗꯦ ꯑꯩꯈꯣꯏ ꯃꯩꯇꯩꯒꯤꯅ ꯅꯥꯀꯜ ꯑꯃꯗ ꯁꯨꯝ ꯌꯦꯡ ꯂꯩꯔꯕ ꯑꯇꯩ ꯊꯕꯛ ꯌꯥꯎꯍꯟꯗꯕ ꯌꯦꯡꯉꯣ ꯑꯩꯈꯣꯏꯅ ꯕꯪꯒꯥꯂꯤ ꯃꯆꯥꯁꯤꯡꯁꯤꯅ ꯀ꯭ꯂꯥꯁ 10, 8, 9 ꯀꯥꯕꯗꯩ ꯃꯆꯥꯁꯤꯡ ꯀꯝꯄ꯭ꯌꯨꯇꯔ ꯇꯧꯍꯟꯅ ꯕꯤ ꯑꯦ ꯇꯝꯃꯛꯄꯗ ꯊꯕꯛ ꯑꯃ ꯄꯨꯕ ꯉꯝꯃꯤ ꯑꯩꯈꯣꯏ ꯃꯩꯇꯩꯒꯤꯅ ꯕꯤ ꯑꯦ ꯑꯦꯝ ꯑꯦ ꯀꯥꯕ ꯀꯝꯄ꯭ꯌꯨꯇꯔ ꯇꯝꯍꯟꯗꯦ ꯍꯧꯖꯤꯛꯇꯤ ꯀꯝꯄ꯭ꯌꯨꯇꯔ ꯅꯠꯇꯅ ꯀꯩꯒꯨꯝꯕ ꯊꯕꯛ ꯀꯥꯟꯅꯗꯦ ꯑꯗꯨꯃꯥꯏꯅ ꯑꯩꯈꯣꯏ ꯃꯩꯇꯩꯒꯤꯗꯁꯨ ꯊꯕꯛꯇꯅ ꯁꯨꯝ ꯍꯣꯠꯅꯕ ꯑꯇꯣꯞꯄ ꯊꯕꯛꯇꯤ ꯀꯔꯤꯝꯇ ꯍꯟꯅ ꯌꯦꯡꯗꯕ ꯃꯁꯤꯗꯅꯤ ꯁꯣꯏꯔꯤꯁꯤꯡꯁꯦ ꯑꯩꯈꯣꯏ ꯏꯆꯤꯟꯃꯟꯒꯤ ꯃꯆꯥꯅꯨꯄꯥꯗꯨꯅꯤ ꯅꯠꯇꯦ ꯈꯔ ꯎꯕꯗ ꯍꯩꯒꯗꯕ ꯃꯥꯟꯕ꯭ꯔꯥ ꯍꯥꯏꯕ ꯊꯣꯛꯑꯣꯏꯗꯕ ꯁꯨꯡꯊꯣꯛ ꯊꯣꯛꯑꯣꯏꯗꯕ ꯍꯩꯔꯣꯏꯗꯕꯗꯨ ꯑꯣꯏꯗꯤ ꯀꯥꯟꯅꯗꯦꯕ ꯑꯗꯨꯒꯤꯅꯤꯗ ꯑꯩꯅ ꯍꯥꯏꯁꯤꯅ ꯂꯩꯗꯅꯀꯣ ꯈꯔ ꯍꯩꯒꯟꯕ ꯈꯣꯠꯀꯟꯕ ꯍꯥꯏꯕꯁꯨ ꯂꯩꯅ ꯃꯈꯣꯏꯅ ꯈꯔ ꯄꯥꯝꯖꯕ ꯃꯁꯥꯅ ꯑꯩꯈꯣꯏ ꯏꯆꯤꯟꯃꯅ ꯍꯣꯏ ꯍꯣꯏ ꯌꯥꯏ ꯀꯩꯅꯣ ꯕꯦꯟꯗꯧꯅ ꯍꯣꯏ ꯍꯥꯏꯁꯤꯕꯨ ꯀꯩ ꯏꯟꯁꯥꯡ ꯆꯥꯒꯦ ꯍꯪꯉꯁꯨ ꯈꯨꯝꯗꯦ ꯑꯗꯨꯒ ꯍꯤ ꯍꯤꯒꯠ ꯂꯩ ꯃꯈꯨꯠ ꯃꯁꯥꯗꯤ ꯈꯔ ꯂꯦꯡꯕꯅꯦ ꯍꯣꯏ ꯂꯦꯡꯕꯁꯨ ꯂꯦꯡꯕꯅꯤ ꯑꯩꯈꯣꯏꯒꯤ ꯂꯩꯗꯅꯀꯣ ꯃꯁꯥꯅ ꯈꯔ ꯍꯩꯒꯟꯕ ꯈꯣꯠꯀꯟꯕ ꯍꯥꯏꯕ ꯑꯃꯁꯨ ꯆꯪꯉꯤꯗꯅꯀꯣ ꯄꯥꯝꯖꯕ ꯑꯗꯨꯒꯤ ꯋꯥꯅꯤꯗ ꯏꯇꯩꯃ ꯑꯗꯨ ꯌꯦꯡꯈꯤ ꯃꯤꯑꯣꯏꯕꯅ ꯉꯝꯗꯕ ꯀꯔꯤꯝ ꯂꯩꯇꯦ ꯑꯩꯈꯣꯏ ꯃꯩꯇꯩ ꯃꯆꯥꯒꯤꯗꯤ ꯍꯥꯏꯕ ꯑꯃ ꯂꯩꯌꯦꯀꯣ ꯄꯨꯡ ꯏꯁꯩꯅ ꯄꯨꯛ ꯊꯟꯕ꯭ꯔꯥ ꯖꯒꯣꯏꯅ ꯄꯨꯛ ꯊꯟꯕ꯭ꯔꯥꯅ ꯍꯥꯏꯅ ꯁꯤꯒ ꯑꯗꯨꯝ ꯈꯟꯅꯅ ꯍꯣꯏ ꯏꯇꯩꯃ ꯑꯩꯈꯣꯏ ꯃꯩꯇꯩꯒꯤꯗꯤ ꯀꯩꯗꯧꯅꯤ ꯄꯨꯡ ꯏꯁꯩꯅ ꯃꯕꯨꯛ ꯊꯟꯕ꯭ꯔꯥ ꯖꯒꯣꯏ ꯗꯥꯟꯁꯅ ꯃꯕꯨꯛ ꯊꯟꯕ꯭ꯔꯥ ꯍꯥꯏꯅ ꯃꯁꯤꯒ ꯍꯟꯊꯅ ꯈꯟ ꯂꯩꯔꯕ ꯑꯇꯣꯞꯄ ꯃꯤꯈꯨꯟ ꯃꯆꯥꯁꯤꯡꯁꯦ ꯍꯟꯗꯛ ꯏꯇꯩ ꯃꯣꯏꯁꯤꯗ ꯎꯔꯝꯒꯅꯤ ꯅ꯭ꯌꯨꯁꯇ ꯆꯦꯟꯅꯦꯜꯗ ꯐꯦꯁꯕꯨꯛꯇ ꯃꯩꯇꯩ ꯃꯆꯥ ꯀꯌꯥ ꯑꯃ ꯒꯣꯜ ꯃꯦꯗꯜ ꯂꯧꯔꯛꯏꯕ ꯕ꯭ꯔꯥꯎꯟ ꯂꯧꯔꯤꯕ ꯁꯤꯜꯚꯔ ꯂꯧꯔꯤꯕ ꯃꯌꯥꯝꯁꯦ ꯍꯟꯗꯛ ꯑꯁ ꯂꯣꯏꯕꯖꯥꯠꯅꯤ ꯃꯅꯤꯄꯨꯔ ꯃꯆꯥ ꯀꯌꯥꯅ ꯖꯒꯣꯏ ꯗꯥꯟꯁꯇ ꯐꯥꯎꯗ ꯏꯟꯗꯤꯌꯥꯟ ꯑꯥꯏꯗꯣꯜꯗꯒ ꯀꯨꯝꯗꯅ ꯇꯧꯔꯤꯕ ꯑꯩꯈꯣꯏ ꯁꯣꯝꯗꯅ ꯁꯤ ꯊꯋꯥꯏ ꯌꯥꯎꯗꯦ ꯍꯥꯏꯔ ꯄꯨꯛ ꯊꯟꯒꯗ꯭ꯔꯥ ꯁꯤꯒꯨꯝꯕꯒꯤ ꯑꯩꯈꯣꯏꯒꯤ ꯀꯜꯆꯔ ꯃꯩꯇꯩꯒꯤ ꯊꯥꯔꯛꯄ ꯌꯥꯗꯕ ꯀꯜꯆꯔꯁꯤꯕꯨ ꯌꯥꯝꯅ ꯂꯥꯏꯠ ꯑꯣꯏꯅ ꯈꯜꯂꯤꯑꯕ ꯑꯗꯨꯅ ꯑꯩꯈꯣꯏꯅꯁꯨ ꯃꯇꯤꯛ ꯆꯥꯕ ꯃꯤꯗꯨ ꯅꯠꯇꯕꯅꯤꯅ ꯊꯣꯏꯗꯣꯛꯅꯁꯨ ꯍꯥꯏꯅꯤꯡꯗꯕ ꯍꯥꯏꯇꯥꯔꯦ ꯃꯤꯑꯣꯏꯕꯒꯤ ꯋꯥꯍꯩ ꯋꯥ ꯑꯗꯨꯝ ꯈꯪꯉꯤ ꯑꯩꯈꯣꯏꯁꯨ ꯍꯧꯖꯤꯛ ꯑꯩꯈꯣꯏ ꯃꯤꯠꯅ ꯈꯣꯡꯅ ꯎꯔꯦ ꯋꯥꯎ ꯏꯃꯥꯏ ꯄꯦꯝꯃ ꯆꯤꯇ꯭ꯔꯥ ꯍꯩꯇ ꯂꯥꯛꯑꯦ ꯂꯥꯏꯛ ꯗꯟ ꯍꯥꯏ ꯊꯦꯡꯀ꯭ꯌꯨ ꯀꯔꯤ ꯏꯟꯖꯥꯡ ꯆꯥꯒꯦ ꯂꯥꯏꯛ ꯇꯧꯕꯤꯗꯧꯕ ꯊꯥꯒꯠꯆꯔꯤ ꯀꯔꯤ ꯏꯟꯖꯥꯡ ꯆꯥꯒꯦ ꯑꯗꯨꯅ ꯌꯦꯡꯉꯣ ꯍꯟꯗꯛꯀ ꯖꯩꯄꯨꯔꯗꯒ ꯑꯩꯈꯣꯏ ꯏꯅꯥꯎꯄꯤ ꯃꯆꯥ ꯕꯣꯛꯁꯤꯡꯗ ꯊꯥꯡ ꯇꯥꯔꯥ ꯒꯣꯜ ꯃꯦꯗꯜꯒ ꯂꯧꯔꯛꯇꯅ ꯍꯥꯏꯗ꯭ꯔꯕꯥꯠ ꯆꯠꯇꯅ ꯑꯩꯈꯣꯏ ꯑꯦꯔꯤꯌꯥꯁꯤꯒꯤꯗꯤ ꯑꯃ ꯊꯣꯛꯇꯦ ꯃꯥꯒꯤ ꯑꯦꯔꯤꯌꯥꯗ ꯂꯧꯕꯨꯛꯇ ꯈꯔ ꯁꯨꯃꯥꯡꯅ ꯈꯔ ꯐꯨꯠꯕꯣꯜ ꯈꯔ ꯁꯥꯟꯅ ꯀꯔꯤ ꯈꯔ ꯇꯧꯅ ꯁꯨꯝ ꯂꯩꯔꯦ ꯆꯤꯇꯥ ꯀꯔꯤ ꯏꯟꯖꯥꯡ ꯆꯥꯒꯦ ꯑꯣꯖꯥ ꯕꯥꯏ ꯒꯨꯗ ꯅꯥꯏꯠ ꯑꯣ ꯊꯦꯡꯀ꯭ꯌꯨ ꯏꯇꯩꯃ ꯒꯨꯗ ꯅꯥꯏꯠ ꯉꯍꯥꯛ ꯂꯥꯛꯄꯤꯔꯝꯃꯤꯗꯃꯛꯇ ꯁꯞꯄꯣꯔꯠ ꯇꯧꯕꯤꯔꯝꯃꯤꯗꯃꯛꯇ ꯊꯥꯒꯠꯆꯔꯤ ꯏꯇꯩꯃꯕꯨ ꯍꯥꯏꯅꯤꯡꯉꯥꯏꯗꯅ ꯊꯥꯒꯠꯆꯔꯤ ꯆꯤꯇ꯭ꯔꯥ ꯀꯔꯤ ꯏꯟꯖꯥꯡ ꯆꯥꯒꯦ ꯕꯦꯟꯊꯧꯔꯦꯅ ꯀꯔꯤ ꯏꯟꯖꯥꯡ ꯆꯥꯒꯦ ꯈꯨꯝꯗꯦ ꯄꯨꯡꯈꯥꯏ ꯐꯥꯔꯦ ꯂꯥꯏꯔꯤꯛ ꯇꯧꯔꯤꯔꯥ ꯇꯨꯝꯃꯝꯃꯅꯤ ꯄꯨꯡ 10:30 ꯍꯦꯜꯂꯝꯅꯤꯅ ꯇꯨꯝꯅꯔꯝꯃꯅꯤ ꯑꯩꯁꯨ ꯀꯨꯏꯔꯣꯏꯗ
ꯍꯟꯗꯛ ꯚꯤꯗꯤꯑꯣꯁꯨ ꯊꯥꯡꯒꯠꯇ꯭ꯔꯕꯅꯤꯅ ꯀꯩꯅꯣ ꯇꯧꯔꯅꯤꯅ ꯑꯩ ꯁꯨꯝ ꯑꯦꯜꯕꯤ ꯄꯨꯡꯈꯛ ꯑꯦꯜꯕꯤꯗ ꯚ꯭ꯌꯨꯁ ꯌꯥꯝ ꯂꯥꯛꯇꯦꯗ ꯑꯩꯒꯤꯗꯤ ꯑꯩꯅ ꯃꯤꯒꯤ ꯑꯦꯜꯕꯤꯗ ꯆꯪꯗꯕꯅꯤꯅ ꯑꯦꯜꯕꯤ ꯆꯪꯒꯗꯕꯁꯨ ꯅꯦꯠ ꯌꯥꯗꯦ ꯎꯄꯥꯏ ꯂꯩꯇꯦ ꯃꯤꯒꯤꯗ ꯈꯔ ꯈꯔ ꯆꯪꯉꯗꯤ ꯑꯩꯒꯤꯁꯨ ꯂꯥꯛꯄꯤꯒꯗꯕ ꯑꯗꯨꯕꯨꯗꯤ ꯑꯩꯅ ꯆꯪꯉ ꯂꯥꯛꯇꯁꯨ ꯃꯌꯥꯝ ꯌꯥꯎꯋꯤꯗ ꯑꯗꯩ ꯀꯔꯤꯝ ꯋꯥꯔꯧꯗꯦꯗ ꯁꯨꯝ ꯑꯩ ꯑꯣꯏꯗꯅꯕ ꯍꯥꯏꯅ ꯁꯨꯝ ꯉꯥꯏꯍꯥꯛ ꯄꯨꯡꯈꯥꯏ ꯄꯨꯡ ꯑꯃ ꯁꯨꯝ ꯑꯦꯜꯕꯤ ꯑꯗꯨꯝ ꯊꯥꯕ ꯍꯥꯏꯇꯥꯔꯦ ꯏꯆꯤꯟ ꯏꯅꯥꯎ ꯀꯅꯥ ꯀꯅꯥ ꯂꯩꯔꯤꯒꯦ ꯉꯥꯏꯍꯥꯛ ꯆꯪꯕꯤꯔꯣ ꯁꯞꯄꯣꯔꯠ ꯇꯧꯕꯤꯌꯣ ꯀꯨꯝꯇꯪ ꯏꯀꯨꯏ ꯀꯨꯏꯔꯣꯏ ꯁꯤꯗ ꯀꯩꯖꯥꯡ ꯆꯥꯒꯦ ꯕꯦꯟꯊꯧ ꯂꯩꯅꯥ ꯀꯩꯖꯥꯡ ꯆꯥꯒꯦ ꯈꯨꯝꯗꯦ ꯆꯠꯂꯝꯃꯅꯤ ꯑꯇꯣꯞ ꯃꯤꯒꯤ ꯑꯩꯕꯣꯜꯒꯤ ꯑꯦꯜꯕꯤꯗ ꯑꯦꯜꯕꯤ ꯀꯣꯏꯕ ꯊꯧꯅꯥ ꯐ ꯄꯣꯠꯅꯤ ꯐꯩ ꯊꯥꯒꯠꯂꯤ ꯃꯌꯥꯝꯒꯤ ꯁꯞꯄꯣꯔꯠ ꯇꯧꯕꯤꯕ ꯑꯣ ꯑꯩꯈꯣꯏ ꯑꯗꯤꯇꯤꯌꯥ ꯂꯥꯛꯑꯦ ꯍꯥꯏ ꯑꯣꯖꯥ ꯑꯗꯤꯇꯤꯌꯥ ꯍꯌꯦꯡ ꯀ꯭ꯂꯥꯁ ꯂꯩꯇꯦꯀꯣ ꯂꯥꯏꯔꯤꯛ ꯇꯧꯔꯤꯕ꯭ꯔꯥ ꯀꯩꯗꯧꯔꯤ ꯂꯥꯏꯔꯤꯛ ꯇꯧꯔꯣ ꯑꯣꯖꯥꯒꯤꯗꯣ ꯂꯥꯏꯔꯤꯛ ꯇꯧꯕꯤꯔꯣ ꯑꯗꯤꯇꯤꯌꯥ ꯅꯍꯥꯟꯒꯤ ꯄꯨꯡ ꯁꯟꯆꯥꯔꯗꯣ ꯐꯥꯔꯕꯣ ꯄꯨꯡ ꯕꯥꯔꯣꯗꯣ ꯐꯥꯔꯕ꯭ꯔꯣ ꯑꯗꯩ ꯑꯣꯖꯥꯅ ꯇꯥꯛꯈꯤꯕ ꯏꯁꯩꯗꯨꯁꯨ ꯑꯣꯏꯔꯥꯏꯔꯤꯕ꯭ꯔꯥ ꯍꯌꯦꯡ ꯁꯇꯔꯗꯦ ꯀ꯭ꯂꯥꯁ ꯂꯩꯇꯦꯀꯣ ꯐꯥꯔꯦ ꯑꯣꯖꯥ ꯒꯨꯗ ꯒꯨꯗ ꯑꯗꯨꯅꯤꯗꯅ ꯏꯁꯩꯗꯨꯁꯨ ꯐꯥꯔꯕꯣ ꯄꯨꯡꯂꯣꯟ ꯑꯣ ꯏꯁꯩꯗꯨꯗꯤ ꯑꯗꯤꯇꯤꯌꯥ ꯏꯁꯩꯗꯨꯗꯤ ꯐꯥꯔꯕ ꯍꯧꯖꯤꯛ ꯁ꯭ꯀꯨꯜ ꯍꯥꯡꯉꯃꯤꯅ ꯏꯁꯩ ꯐꯥꯗ꯭ꯔꯤꯌꯦ ꯑꯣ ꯐꯥꯅꯕ ꯇꯧ ꯐꯥꯅꯕ ꯇꯧꯀꯣ ꯍꯧꯖꯤꯛ ꯁ꯭ꯀꯨꯜ ꯍꯥꯡꯉꯃꯤꯅ ꯁ꯭ꯀꯨꯜ ꯃꯇꯝ ꯆꯥꯅ ꯆꯠꯂꯣ ꯉꯥꯏꯍꯥꯛ ꯉꯥꯏꯍꯥꯛ ꯁꯪꯕꯗ ꯉꯥꯏꯍꯥꯛ ꯉꯥꯏꯍꯥꯛ ꯔꯤꯍꯔꯁꯦꯜ ꯇꯧ ꯏꯁꯩ ꯃꯌꯦꯛꯇꯣ ꯐꯥꯔꯤꯕꯣ ꯑꯊꯣꯏꯕꯤꯅꯤ ꯁꯨꯃꯥꯏꯅꯀꯣ ꯑꯗꯤꯇꯤꯌꯥ ꯂꯥꯏꯛ ꯇꯧꯔꯝꯃꯨ ꯇꯤꯝ ꯑꯃ ꯊꯣꯛꯈ꯭ꯔꯦ ꯑꯇꯩ ꯀꯅꯥ ꯀꯅꯥ ꯂꯩꯔꯤ ꯏꯆꯤꯟ ꯏꯅꯥꯎ ꯃꯌꯥꯝ ꯉꯥꯏꯍꯥꯛ ꯁꯞꯄꯣꯔꯠ ꯇꯧꯕꯤꯔꯣ ꯍꯌꯦꯡ ꯁꯇꯔꯗꯦ ꯀ꯭ꯂꯥꯁ ꯂꯩꯇꯦ ꯁꯟꯗꯦ ꯂꯩꯀꯣ ꯑꯗꯤꯇꯤꯌꯥ ꯇꯥꯕ꯭ꯔꯣ ꯍꯣꯏ ꯁꯟꯗꯦꯗꯤ ꯀ꯭ꯂꯥꯁ ꯂꯩꯌꯦ ꯁꯟꯗꯦ ꯂꯩ ꯁꯟꯗꯦꯗ ꯉꯟꯅ ꯂꯥꯛꯎꯀꯣ ꯄꯨꯡ 1ꯗ ꯂꯥꯛꯎ ꯍꯌꯦꯡꯗꯤ ꯂꯩꯇꯦ ꯈꯪꯕꯣ ꯍꯌꯦꯡ ꯑꯣꯖꯥ ꯊꯕꯛ ꯈꯔ ꯂꯩ ꯑꯩꯈꯣꯏꯒꯤ ꯑꯣꯐꯤꯁꯀꯤ ꯆꯦ ꯆꯥꯡ ꯈꯔ ꯁꯨꯗ ꯂꯩꯀꯣ ꯄꯨꯡ ꯀꯌꯥꯗ ꯄꯨꯡ 1ꯗ ꯂꯥꯛꯎꯀꯣ ꯅꯪ ꯂꯥꯏꯔꯤꯛ ꯇꯧꯗꯦ ꯂꯥꯏꯔꯤꯛ ꯇꯧꯔꯣ ꯂꯥꯏꯔꯤꯛ ꯇꯧꯔꯝꯃꯣ ꯃꯊꯛꯀꯤ ꯗꯣꯠ ꯗꯣꯠ ꯄꯤꯕꯗꯣ ꯑꯗꯨꯒ ꯅꯝꯃ ꯆꯪꯉꯒ ꯂꯥꯏꯔꯤꯛ ꯇꯧꯁꯜꯂꯝꯃꯣ ꯐꯔꯦ ꯑꯗꯨꯗꯤ ꯄꯣꯊꯥꯔꯣ ꯊꯦꯡꯉꯦ ꯇꯨꯝꯃꯣ ꯀꯣ ꯏꯆꯤꯟ ꯏꯅꯥꯎ ꯃꯌꯥꯝ ꯀꯅꯥ ꯀꯅꯥ ꯂꯩꯔꯤꯒꯦ ꯑꯇꯩ ꯄꯨꯡꯈꯥꯏ ꯑꯝꯇꯪ ꯃꯌꯥꯝ ꯁꯞꯄꯣꯔꯠ ꯇꯧꯕꯤꯌꯨ ꯉꯍꯥꯛꯇꯪ ꯀꯣꯃꯦꯟ ꯄꯥꯕ ꯂꯣꯏꯔꯒ ꯍꯥꯏꯒꯦ ꯇꯧꯔꯤꯕ
ꯃꯌꯥꯝ ꯉꯥꯏꯍꯥꯛ ꯁꯞꯄꯣꯔꯠ ꯇꯧꯕꯤꯌꯣ. ꯀꯅꯥ ꯀꯅꯥ ꯂꯩꯒꯦ ꯏꯆꯤꯟ ꯏꯅꯥꯎ ꯃꯌꯥꯝ? ꯃꯅꯤꯄꯨꯔꯤ ꯃꯦꯗꯤꯌꯝ, ꯀꯣꯃꯣꯜꯒꯣꯟꯁ, ꯃꯅꯤꯄꯨꯔꯤ. ꯉꯁꯤ ꯕꯥꯔꯣꯒꯤ ꯏꯂꯤꯁꯥꯒ ꯄꯥꯟꯒ ꯊꯣꯡꯕ ꯈꯔ ꯂꯩ. ꯍꯧꯖꯤꯛ ꯑꯋꯥꯊꯕꯤꯒ ꯃꯨꯛꯀ ꯆꯨꯝꯊꯣꯡ ꯊꯥꯡꯖꯤꯡ ꯃꯦꯠꯄ ꯑꯃ. ꯋꯥꯎ! ꯑꯣ ꯑꯈꯪꯕ ꯃꯌꯥꯝ ꯂꯥꯏꯛ ꯇꯧꯕꯤꯌꯨ. ꯃꯤ 12 ꯂꯩ. ꯊꯦꯡꯀ꯭ꯌꯨ. ꯂꯥꯏꯛ ꯇꯧꯕꯤꯌꯨ. ꯃꯁꯨ ꯑꯩꯅ ꯏꯁꯩ ꯁꯛꯂꯗꯤ ꯍꯩꯒꯗ꯭ꯔꯥ? ꯍꯩꯅꯤ. ꯊꯥꯒꯠꯆꯔꯤ. ꯈꯥꯡꯕ ꯃꯤ ꯀꯅꯥꯅꯣ ꯚꯥꯞ ꯇꯥ ꯉꯝꯗ꯭ꯔꯦ. ꯂꯥꯏꯛ ꯇꯧꯕꯤꯌꯨ ꯏꯆꯤꯟ ꯏꯅꯥꯎ ꯃꯌꯥꯝ. ꯅꯦꯠꯁꯨ ꯗꯥꯁꯤ ꯇꯟꯕꯖꯥꯠꯅꯤ. ꯑꯗꯨꯒ ꯆꯠꯔꯅꯤ ꯑꯩꯁꯦ. ꯀꯣꯃꯦꯟꯗꯤ ꯄꯥꯗꯦ. ꯂꯦꯛꯆꯔ ꯇꯧꯅ ꯂꯩꯔꯦ. ꯀꯣꯃꯦꯟ ꯄꯤꯔꯛꯀꯅꯨ ꯍꯥꯏꯔꯗꯅ ꯚꯥꯏ. ꯄꯥꯔꯤꯗꯨꯗꯤꯅ. ꯑꯣꯖꯥ ꯏꯁꯩ ꯃꯇꯦꯛ ꯁꯛꯄꯤꯔꯛꯎ. ꯑꯩꯗꯤ ꯑꯣꯖꯥꯒꯤ ꯏꯁꯩꯗ ꯉꯥꯎꯖꯕ ꯃꯤꯅꯤ. ꯍꯔꯦ ꯀ꯭ꯔꯤꯁꯅ. ꯊꯦꯡꯀ꯭ꯌꯨ. ꯊꯥꯒꯠꯆꯔꯤ. ꯅꯨꯃꯤꯗꯥꯡꯅꯤꯅ ꯅꯨꯡꯉꯥꯏꯇ꯭ꯔꯦ ꯏꯁꯩ ꯁꯛꯄꯁꯨꯀꯣ. ꯄꯥꯏꯗꯨꯗꯤ ꯇꯥꯗ꯭ꯔꯣ? ꯃꯁꯨ ꯑꯩꯅ ꯏꯁꯩ ꯁꯛꯂꯗꯤ ꯍꯩꯒꯗ꯭ꯔꯥ ꯍꯪꯉꯦ. ꯍꯩꯒꯅꯤ ꯍꯥꯏꯔꯦ. ꯑꯗꯨ ꯃꯈꯥ ꯑꯃꯨꯛ ꯀꯩ ꯀꯣꯃꯦꯟ ꯂꯩꯔꯤꯒꯦ? ꯁꯥꯝꯒꯤ ꯄ꯭ꯔꯦꯝꯅ ꯆꯥꯛꯂꯕꯤꯅꯤ, ꯋꯥꯊꯣꯛ ꯆꯥꯎꯕꯤ ꯔꯥꯙꯥꯅꯤ. ꯄꯥꯡꯒꯜꯁꯨ ꯁꯣꯜꯂꯕꯤꯅꯤ, ꯃꯤꯅꯣꯛ ꯆꯥꯎꯕꯤ ꯔꯥꯙꯥꯅꯤ. ꯁꯥꯝꯒꯤ ꯄ꯭ꯔꯦꯝꯅ ꯆꯥꯛꯂꯕꯤꯅꯤ, ꯋꯥꯊꯣꯛ ꯆꯥꯎꯕꯤ ꯔꯥꯙꯥꯅꯤ. ꯈꯜꯂꯣ ꯈꯜꯂꯣ ꯈꯨꯗꯤꯡꯅ ꯊꯣꯏꯅ ꯍꯦꯟꯅ ꯆꯥꯛꯂꯤꯗ. ꯀꯜꯂꯤ ꯀꯜꯂꯤ ꯀ꯭ꯔꯤꯁꯅꯒꯤ ꯄ꯭ꯔꯦꯝ, ꯆꯟꯗꯣꯟꯒꯨꯝꯅ ꯑꯍꯣꯏꯅꯩ. ꯁꯥꯝꯒꯤ ꯄ꯭ꯔꯦꯝꯅ ꯆꯥꯛꯂꯕꯤꯅꯤ,
wathok chawi radhani ai lei hai thank you bendo akhang mana jojo hai khalo khalo khuding thôi nó hiền sao mi đến kali kali Krishna prem chandon gumne hoi ne sang prem ne chale bini wathok chawi radhani khang cái ba mitra pan kudimak like thousand view please thank you khang thank you 우리 고양이 우드러가는 레이감디 깔리 깔리 크리스나기 프렘 짠돈 굽나 어호이네 삼기 프렘네 짝르비니 와톡 짜위 라하니 이 땅 우리 고양이 뚱남다이다 묵시바 이사이 따바세 하영 lâu 잘하니 소이드나 thank you 이따 우리 고양이 우리 고양이 우드러그는 랭엄니 이따 우드러그는 랭엄니 깔리 깔리 크리스나기 프렘 कली कली कृष्ण के प्रेम चंदन गुमना होई ने शाम के प्रेम ने चाकल बिनी वाथोक चावी राधानी मलयान हुम्बछियं पारिसिदिना बेंधौ तल्ले नंसिमा ꯑꯩꯒꯤ ꯀꯣꯃꯦꯟ ꯄꯥꯗꯦ ꯄꯥꯔꯤꯁꯤꯗꯤ ꯑꯩ ꯂꯩ ꯍꯥꯏꯔꯦ ꯃꯊꯛ ꯂꯣꯏ ꯀꯣꯃꯦꯟ ꯄꯥꯔꯦ ꯑꯩꯒꯤ ꯀꯣꯃꯦꯟ ꯄꯥꯗꯦꯀꯣ ꯍꯥꯏ ꯏꯪꯉꯤ ꯍꯥꯏꯅ ꯉꯥꯡꯅꯩꯗ ꯂꯥꯏꯕꯛ ꯊꯤꯕꯤ ꯔꯥꯙꯥꯗꯗꯤ ꯄ꯭ꯔꯂꯣꯏꯒꯤ ꯃꯤꯠꯅ ꯏꯜꯍꯜꯂꯤ 우리 고양이 우드러가는 레이감디 깔리 깔리 크리스나기 프렘 짠돈 굽나 오호이니 상기 프렘네 짝르비니 와통 짜위 라धा니 बेंथौना खुबां जय मलयान हुम्बछि इंगि हायना ngangida जाना रबि मलयान हुम्बछियं इंगि हायना ngangida mayam like amamta tausandiu पैसा tingdabini adonggi like amana ojagi pungning thakadobani thank you kangba thank you agi comment pabro mayam do pari dudi nangna question leiraga
लाइबक धीमी राधाधरी लाइबक धीमी राधाधरी पलोई मैं ललनी पलोई मैं चाहलनी उरुरी खोइरांगी कदाई पारी बदूरे तो नंग ताद्रगा उद्रगने लेंगमदे कली कली कृष्ण की प्रेम चंदोन गुमना अहोइने सांगी प्रेम ने चाकलबीनी वाथोक चावी राधानी ngल सांगी प्रेम ने चाकलबीनी वाथोक चावी राधानी पांगल सुसोलबीनी मीनू चावी राधानी सांगी प्रेम ने चाकलबीनी वाथोक चावी राधानी अखांबा से तुम लोइसल्लसिको ngasiगी isaiji kaiba tumbi ojabi aidi hajite thengnaye thank you itema like to biyo kari yang chage akhangbi thank you oja si tum haita ita tum sakpanida migi mato mana bana ko loisan khinu ai bendho mi leite loisalani ओके ओजा जाम थागचरी थैंक यू अखांबा वेलकम अखांबा कदाई गिनो अमतंग हाइबियो ओजा ज्ञान लाम फंगद्रेबो कैगुमो जाना खांगमना कावगोसु वारौ जाते कदाई गिनो कैलम गिनो अमतंग हाइबिरो ओके ओजा जाम थागचरी थैंक यू खांबा थैंक यू क्या कुरगे ngana ujaude kuidri te malo salani mi leite ओजागे नुंसिरबा ननाव नि ओजा होय अदो खंगदेने आसिगा मिंग ओंदोबसिना खंबा ngamdabra कमाय तोबनो अमतंग हाइबिरोसे नुंसिबनी खंबा हरे कृष्णा प्रभु हरे कृष्णा राधे श्याम प्रभु लाइक तो बियो प्रभु करी भोजन हाउरी इतेमा इतेमा तोंबी लाइक तो बियो मतुंगदा जियंगो लोइसलदी लेको इसई हौदों ओइना उब्रा ऐसे हौदों उब्रा बेंधौ तलिबो मी लेते बेंधौ दोना ने ऐसे प्रभु करियंग चागे ngasi सोयाबीनगा पुरीगा राधे राधे प्रभु जाम हावा हिंजांग नि बेजोनी प्रभु लाइक तोबियो इतेमा तोंबी लाइक तोबिरमदे अखांबा अमतंग हाइबिरमो ओजाना लाकपा ngamdre हजिकता संगदी लाइरिक पारुबा लोरे ओ आइदी चित्राजे लाइक तोरमगा लाइक तोरिरा तुंगरबा खंगौदबा आइगे मथेलसी सोइबुम इरोले चाना कैबा चाना खांगहोगे इपागिदी करी मथेनो इपागिदी करी मथेनो आइगिदी कैदनी ना चायादबनिना भेंडी म थोंगे अमा मेले अमा कांगौ तोरे अमा थबी आइगे मिंग असिददी कमेंट पीबा जादबना अतोपा अकाउंटदगी येंजेबनी जा ओके आइगे मिंग असिददी कमेंट पीबा जादबना अतोपा अकाउंटदगी येंबनी जा
ꯀꯗꯥꯏꯒꯤꯅꯣ ꯑꯩ ꯈꯪꯗꯦ ꯀꯁꯥꯔꯒꯤꯔ ꯃꯅꯤꯄꯨꯔꯒꯤꯔꯣ ꯑꯃꯨꯛꯇꯪ ꯍꯥꯏꯕꯤꯔꯝꯃꯣꯅꯦ ꯁꯛ ꯈꯪꯗꯕ ꯅꯨꯡꯉꯥꯏꯇꯕꯗꯨꯅ ꯅꯪꯅꯗꯤ ꯑꯣꯖꯥꯕꯨ ꯌꯥꯝꯅ ꯊꯥꯒꯠꯂꯤ ꯑꯣꯖꯥꯕꯨ ꯁꯞꯄꯣꯔꯠ ꯇꯧꯔꯤ ꯑꯣꯖꯥꯅꯗꯤ ꯅꯪꯅ ꯑꯈꯪꯕ ꯃꯤ ꯍꯥꯏꯅ ꯏꯔꯛꯄꯁꯤꯒꯗꯤ ꯑꯣꯖꯥꯁꯨ ꯒ꯭ꯌꯥꯟ ꯌꯥꯝ ꯐꯪꯗ꯭ꯔꯦꯀꯣ ꯑꯗꯨꯅꯅꯤ ꯋꯥꯔꯧꯖꯗꯦ ꯑꯩꯈꯣꯏ ꯄ꯭ꯔꯚꯨ ꯂꯥꯏꯔꯤꯛ ꯇꯧꯕꯤꯔꯝꯃꯣ ꯇꯦꯝꯃꯇꯣꯝꯕꯤ ꯂꯥꯏꯔꯤꯛ ꯇꯧꯕꯤꯌꯨ ꯑꯩ ꯌꯥꯝꯅꯗꯤ ꯀꯨꯏꯅ ꯊꯥꯔꯔꯣꯏ ꯑꯗꯨꯏꯁꯦ ꯃꯤ ꯏꯔꯩ ꯂꯩꯇꯦꯕꯀꯣ ꯃꯤ ꯂꯩꯇꯕꯅꯤꯅ ꯃꯇꯝ ꯇꯥꯏꯃꯤꯡ ꯌꯥꯝꯅ ꯀꯩꯅꯣ ꯇꯧꯔꯤ ꯊꯥꯒꯠꯆꯔꯤ ꯑꯈꯥꯡꯕ ꯅꯪꯅ ꯑꯣꯖꯥꯕꯨ ꯅꯨꯡꯁꯤꯕꯤꯗꯅ ꯑꯣꯖꯥꯒꯤ ꯆꯦꯅꯦꯜꯁꯤꯕꯨ ꯁꯞꯄꯣꯔꯠ ꯇꯧꯕꯤꯕ ꯍꯥꯏꯅꯤꯡꯉꯥꯏꯇ ꯑꯣꯖꯥꯅ ꯊꯥꯒꯠꯆꯔꯤ ꯑꯣꯖꯥꯒꯤ ꯆꯦꯅꯦꯜꯁꯤꯗꯤ ꯀꯩ ꯍꯥꯏꯇꯥꯔꯦ ꯁꯨꯝ ꯄꯨꯟꯁꯤꯗ ꯃꯦꯃꯣꯔꯤ ꯑꯃ ꯑꯣꯏꯍꯧꯅꯕ ꯍꯥꯏꯅ ꯁꯨꯝ ꯃꯤꯌꯥꯝꯒꯤ ꯃꯦꯗꯤꯌꯥꯒꯤ ꯊꯣꯡꯗ ꯁꯨꯝ ꯁꯤꯌꯥꯔ ꯇꯧꯕꯅꯤ ꯑꯣꯖꯥꯅꯀꯣ ꯏꯁꯩ ꯍꯧ ꯀꯩꯕ ꯑꯩꯁꯦ ꯍꯧꯗꯣꯡꯂꯣ ꯑꯩꯅ ꯍꯧꯗꯣꯡ ꯍꯥꯏꯈ꯭ꯔ ꯕꯦꯟꯙꯧ ꯅꯪ ꯕꯦꯟꯙꯧ ꯅꯪ ꯁꯣꯏꯔꯔꯣꯏ ꯌꯥꯅꯕ ꯅꯪ ꯀꯥꯔꯟ ꯇꯨꯔꯟ ꯉꯥꯡꯉꯤ ꯃꯤꯅ ꯀꯣꯃꯦꯟ ꯄꯥꯔꯁꯨ ꯀꯣꯃꯦꯟ ꯄꯥꯗꯦ ꯍꯥꯏ ꯕꯦꯟꯙꯧ ꯅꯪ ꯈꯪꯕ꯭ꯔꯥ ꯑꯈꯥꯡꯕ ꯃꯤꯁꯦ ꯑꯩ ꯀꯅꯥꯅꯣ ꯍꯥꯏꯕ ꯉꯝꯗꯦ ꯑꯈꯥꯡꯕ ꯀꯁꯥꯔꯒꯤꯔ ꯃꯅꯤꯄꯨꯔꯒꯤꯔ ꯍꯥ ꯀ꯭ꯔꯤꯁꯅ ꯑꯩ ꯀꯅꯥꯗꯁꯨ ꯑꯊꯤꯕ ꯍꯥꯏꯗꯦ ꯀꯅꯥꯗꯁꯨ ꯉꯥꯡꯅꯕ ꯂꯩꯇꯦ ꯑꯩꯒꯤ ꯁꯞꯄꯣꯔꯠ ꯇꯧꯕꯤꯔꯤꯕ ꯏꯆꯤꯟ ꯏꯅꯥꯎ ꯃꯌꯥꯝꯕꯨ ꯁꯨꯝ ꯍꯔꯥꯎ ꯇꯌꯥꯝꯅ ꯉꯥꯡꯅꯕ ꯈꯣꯠꯅꯕ ꯅꯣꯛꯃꯤꯟꯅꯕ ꯑꯁꯤꯇꯅꯤꯀꯣ ꯋꯥꯎ ꯁꯤꯡꯍ ꯂꯩ ꯑꯣꯖꯥ ꯈꯨꯔꯨꯝꯖꯔꯤ ꯑꯣꯖꯥ ꯖꯦ ꯀ꯭ꯔꯤꯁꯅ ꯂꯩꯅꯕ꯭ꯔꯣ ꯎꯅꯗꯕ ꯀꯨꯏꯔꯦ ꯍꯥꯏ ꯕꯣꯕꯣꯛ ꯂꯩꯅꯥ ꯀꯦ ꯑꯦꯝ ꯁꯤ ꯍꯥꯏꯌꯦ ꯆꯦꯇꯣꯝꯕꯤ ꯀꯩꯗꯧꯔꯤꯒꯦ ꯇꯦꯝꯃꯇꯣꯝꯕꯤ ꯀꯩꯗꯧꯔꯤꯒꯦ ꯁꯤꯡꯍ ꯁꯣꯅꯣ ꯅꯪꯒ ꯎꯅꯗꯕꯅ ꯐꯔꯦ ꯍꯥꯏꯌꯦ ꯀꯩꯅꯣꯅꯦ ꯑꯩ ꯁꯤꯡꯍꯁꯤꯒ ꯃꯥꯅ ꯁꯣꯅꯣꯒ ꯍꯥꯏꯁꯤꯅ ꯆꯦꯇꯣꯝꯕꯤ ꯀꯩꯗꯧꯔꯤꯒꯦ ꯍꯧꯖꯤꯛ ꯑꯩ ꯊꯕꯛ ꯂꯣꯏꯔꯦ ꯐꯝꯃꯤꯌꯦ ꯍꯥꯏ ꯑꯣ ꯀꯅꯥꯒ ꯎꯅꯗꯣꯏꯕ ꯕꯣꯕꯣꯛ ꯅꯣꯛꯈꯔꯦ ꯁꯤꯡꯍ ꯂꯥꯏꯛ ꯇꯧꯕꯤꯌꯣ ꯑꯈꯥꯡꯕ ꯊꯣꯛꯈ꯭ꯔꯕꯣ ꯊꯣꯛꯑꯗꯤ ꯕꯥꯏ ꯄꯤꯔꯝꯃꯨꯀꯣ ꯆꯦꯇꯣꯝꯕꯤ ꯀꯦ ꯑꯦꯝ ꯁꯤ ꯍꯥꯏꯅ ꯍꯪꯉꯤ ꯃꯤꯅ ꯉꯁꯥꯏꯗꯩ ꯈꯨꯝꯗꯝꯃꯤꯀꯣ ꯀꯦ ꯑꯦꯝ ꯁꯤ ꯍꯥꯏꯁꯦ ꯑꯩꯗꯤ ꯒ꯭ꯌꯥꯟ ꯇꯥꯗꯦꯗ ꯍꯥꯏ ꯑꯣ ꯀꯦ ꯑꯦꯝ ꯁꯤ ꯆꯥꯛ ꯆꯥꯔꯕ ꯍꯪꯉꯤꯃꯤ ꯀꯔꯤ ꯃꯊꯦꯜ ꯆꯥꯒꯦ ꯍꯪꯉꯤꯕ ꯈꯪꯕ ꯆꯥꯛ ꯆꯥꯔꯕ ꯊꯛꯑꯕ ꯍꯪꯉꯤꯕ ꯑꯗꯨꯅꯤ ꯑꯈꯥꯡꯕ ꯑꯝꯇ ꯍꯥꯏꯔꯣꯅꯦ ꯀꯁꯥꯔꯒꯤꯔꯣ ꯃꯅꯤꯄꯨꯔꯒꯤꯔꯣ ꯑꯣꯖꯥ ꯒ꯭ꯌꯥꯟ ꯑꯝ ꯐꯪꯗ꯭ꯔꯦꯀꯣ ꯑꯣꯖꯥ ꯑꯩꯗꯤ ꯂꯥꯏꯛ ꯍꯥꯟꯅ ꯀꯣꯃꯦꯟ ꯀꯣꯜꯂꯤ ꯑꯣꯖꯥ ꯑꯣ ꯑꯣ ꯊꯦꯡꯀ꯭ꯌꯨ ꯃꯤꯗꯤ ꯅꯤꯄꯥꯟꯃꯨꯛ ꯃꯥꯄꯟꯃꯨꯛ ꯁꯨꯔꯕ ꯀꯩꯅꯣ ꯀꯣꯃꯦꯟ ꯂꯥꯏꯛꯇꯤ ꯇꯔꯦꯠ ꯈꯛꯇ ꯂꯩꯕꯀꯣ ꯑꯗꯨꯒ ꯑꯗꯨꯝ ꯍꯥꯏꯕꯅꯤ ꯁꯥꯎꯕ ꯋꯥꯔꯧ ꯌꯥꯗꯦ ꯑꯩꯁꯦ ꯁꯣꯏꯕꯨꯝ ꯏꯔꯣꯝꯕ ꯆꯥꯔꯦ ꯅꯍꯥꯛꯀꯤꯗꯤ ꯁꯣꯏꯕꯨꯝ ꯏꯔꯣꯝꯕ ꯆꯥꯔꯦ ꯅꯍꯥꯛꯀꯤꯗꯤ ꯁꯤꯡꯍꯥ ꯍꯪꯉꯛꯑꯦ ꯅꯍꯥꯛꯀꯤꯗꯤ ꯀꯔꯤ ꯏꯟꯁꯥꯡꯅꯣ ꯍꯪꯉꯛꯑꯦ ꯑꯈꯥꯡꯕ ꯑꯝꯇꯪ ꯍꯥꯏꯕꯤꯔꯛꯎꯁꯦ ꯀꯁꯥꯔꯒꯤꯔ ꯃꯅꯤꯄꯨꯔꯒꯤꯔ
ꯑꯩ ꯒ꯭ꯌꯥꯟ ꯂꯥꯝ ꯐꯪꯗ꯭ꯔꯦ ꯑꯣꯖꯥ ꯌꯥꯍꯧ ꯉꯟꯗꯕ ꯌꯥꯗꯕꯅꯤꯅ ꯑꯩꯗꯤ ꯕꯥꯏ ꯑꯣꯏꯔꯒꯦꯀꯣ ꯍꯣꯏ 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 ꯊꯦꯡꯀ꯭ꯌꯨ ꯊꯥꯒꯠꯆꯔꯤ ꯉꯥꯏꯍꯥꯛꯇꯪ ꯁꯞꯄꯣꯔꯠ ꯇꯧꯕꯤꯕꯒꯤꯗꯃꯛꯇ ꯒꯨꯗ ꯅꯥꯏꯠ ꯄꯤꯕꯤꯔꯝꯃꯣ ꯊꯥꯒꯠꯆꯔꯤ ꯊꯥꯒꯠꯆꯔꯤ ꯅꯣꯏꯗꯤ ꯂꯥꯏꯔꯤꯛ ꯇꯧꯕ ꯃꯤꯅꯤꯅ ꯉꯟ ꯉꯟꯅ ꯄꯣꯊꯥꯕꯤꯔꯣ ꯊꯥꯒꯠꯆꯔꯤ ꯒꯨꯗ ꯅꯥꯏꯠ ꯒꯨꯗ ꯅꯥꯏꯠ ꯒꯨꯗ ꯅꯥꯏꯠ ꯉꯥꯏꯍꯥꯛ ꯆꯪꯕꯤꯔꯝꯕꯩꯗꯃꯛꯇ ꯊꯥꯒꯠꯆꯔꯤ ꯍꯥꯏꯅꯤꯡꯉꯥꯏ ꯂꯩꯇꯅ ꯑꯇꯩ ꯀꯅꯥ ꯀꯅꯥ ꯂꯩ ꯏꯆꯤꯟ ꯏꯅꯥꯎ ꯃꯌꯥꯝ ꯃꯤꯅꯤꯠ ꯅꯤꯄꯥꯟꯇ ꯉꯥꯏꯈ꯭ꯔꯦ ꯑꯣꯀꯦ ꯒꯨꯗ ꯅꯥꯏꯠ ꯒꯨꯗ ꯅꯥꯏꯠ ꯕꯥꯏ ꯋꯥꯔꯤ ꯅꯨꯡꯉꯥꯏꯕ ꯁꯥꯎ ꯈꯣꯀꯣ ꯑꯩꯁꯨ ꯀꯨꯏꯔꯣꯏ ꯂꯣꯏꯁꯤꯜꯂꯅꯤ ꯏꯆꯤꯟ ꯏꯅꯥꯎ ꯃꯌꯥꯝ ꯃꯤ ꯂꯩꯇꯦꯕꯀꯣ ꯃꯤ ꯂꯩꯇ꯭ꯔꯕꯅꯤꯅ ꯃꯇꯝ ꯇꯥꯏꯝꯗꯣ ꯃꯥꯡꯍꯟꯅꯤꯡꯗ꯭ꯔꯦ ꯑꯗꯨꯗꯤ ꯑꯩꯅꯁꯨ ꯃꯤꯒꯤꯗ ꯊꯣꯏꯗꯣꯛꯅ ꯆꯪꯗꯕꯅꯤꯅꯀꯣ ꯁꯤꯡꯍꯥ ꯇꯣꯟꯁꯦꯟ ꯆꯦꯟꯈ꯭ꯔꯣ ꯀꯩꯒꯤꯅꯣ ꯃꯤꯉꯣꯟꯗ ꯆꯦꯟꯈ꯭ꯔꯣ ꯍꯥꯏꯁꯦ ꯀꯔꯤꯒꯤ ꯆꯦꯟꯈ꯭ꯔꯣ ꯍꯥꯏꯔꯤꯅꯣ ꯃꯌꯥꯝ ꯁꯠ 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 ꯁꯞꯄꯣꯔꯠ ꯇꯧꯕꯤꯌꯣ ꯂꯥꯏꯛ ꯀꯣꯃꯦꯟ ꯁꯠ ꯁꯠ ꯇꯧꯕꯤꯔꯣ ꯃꯤꯅꯤꯠ ꯇꯔꯦꯠꯇ ꯉꯥꯏꯈ꯭ꯔꯦꯀꯣ ꯃꯌꯥꯝ ꯉꯁꯤ ꯂꯛꯈꯤꯄꯨꯔ ꯇꯝꯄꯥꯛꯀꯤ ꯄꯥꯎꯗꯨ ꯇꯥꯕ ꯅꯨꯡꯉꯥꯏ ꯃꯌꯥꯝ ꯇꯥꯕꯤꯕ꯭ꯔꯣ ꯑꯩꯗꯤ ꯂꯛꯈꯤꯄꯨꯔꯒꯤ ꯄꯥꯎ ꯇꯥꯕ ꯌꯥꯗ꯭ꯔꯦ ꯉꯁꯤ ꯅꯦꯠ ꯌꯥꯗꯗꯅ ꯎꯔꯨ ꯂꯩꯅ ꯄꯥꯎ ꯇꯥꯍꯧꯗ꯭ꯔꯦ ꯇꯥꯒꯦꯅ ꯊꯥꯔꯒ ꯁꯨꯝ ꯎꯔꯨ ꯂꯩꯊꯣꯛꯈꯤꯗꯅ ꯁꯥꯎꯅꯤꯡꯅ ꯌꯧꯗ꯭ꯔꯦ ꯆꯨꯝꯅ ꯄꯥꯎ ꯌꯦꯜꯍꯟꯕ꯭ꯔꯥ ꯍꯪꯕꯅꯤ ꯑꯣ ꯕꯩꯅꯧ ꯏꯕꯣꯜꯒꯤ ꯂꯥꯏꯞ ꯊꯥꯔꯤꯕ ꯑꯕꯦꯟꯗꯣ ꯁꯤꯡꯍꯥ ꯀꯥꯏ ꯆꯠꯈ꯭ꯔꯦ ꯆꯠꯈ꯭ꯔꯒꯦ ꯍꯥꯏ ꯑꯗꯣ ꯎꯗꯦ ꯅꯦꯠ ꯌꯥꯗꯦ ꯍꯥꯏꯕꯤꯔꯅꯨ ꯑꯣꯖꯥ ꯀꯣꯃꯦꯟ ꯁꯣ ꯇꯧꯗꯕ ꯃꯥꯜꯂꯦ ꯇꯧꯔꯤꯌꯦ ꯃꯌꯥꯝ ꯃꯤꯅꯤꯠ 3ꯇ ꯉꯥꯏꯈ꯭ꯔꯦ ꯃꯦꯅꯧ ꯏꯕꯣꯜꯒꯤ ꯑꯦꯜꯕꯤ ꯊꯥꯔꯤꯕꯣ ꯏꯕꯣꯍꯜ ꯉꯁꯥꯏ ꯁꯟꯗꯥ ꯃꯃꯥꯡ ꯄꯨꯡ 7:30 ꯅꯤꯄꯥꯟꯒꯤꯗꯨꯒꯁꯨ ꯑꯦꯜꯕꯤ ꯊꯥꯔꯝꯃꯤ ꯌꯥꯗꯦ ꯆꯪꯕ ꯂꯥꯏꯛ ꯇꯧꯒꯦꯅ ꯇꯧꯕꯔꯣ ꯌꯥꯗꯦ ꯀꯣꯃꯦꯟꯗꯤ ꯂꯥꯏꯔꯗꯅ ꯑꯩꯒꯤꯗꯤ 9:30 10 ꯄꯨꯡ ꯇꯔꯥ ꯃꯥꯄꯜ ꯃꯈꯥꯏ ꯇꯥꯔꯕ ꯑꯗꯨꯗꯤ ꯈꯔ ꯈꯔ ꯑꯗꯨꯝ ꯌꯥꯔꯦ ꯑꯣꯖꯥ ꯂꯥꯏꯞ ꯉꯟꯅ ꯊꯥꯕꯤꯌꯨ ꯉꯥꯡꯅ ꯂꯣꯏꯅꯕ ꯁꯥꯎꯕꯤꯅꯨꯀꯣ ꯍꯥꯏ ꯂꯣꯏꯈꯔꯦ ꯍꯥꯏ ꯑꯣ ꯀꯩ ꯍꯥꯏꯕ ꯑꯣꯖꯥ ꯕꯨꯗꯥꯕꯟ ꯊꯝꯕꯣꯏ ꯕꯨꯗꯥꯕꯟ ꯊꯝꯕꯣꯏ ꯑꯣ ꯃꯌꯥꯝ ꯃꯤꯅꯤꯠ 4ꯇ ꯉꯥꯏꯔꯦ ꯃꯤꯅꯤꯠ 4ꯇ ꯉꯥꯏꯔꯦ ꯂꯣꯏꯒꯗꯕ
ꯏꯕꯣꯜ ꯑꯗꯨꯗꯤ ꯐꯔ ꯀꯨꯏ ꯊꯥꯔꯝꯃꯤꯗꯨꯗꯤ ꯄꯨꯡ 9ꯂ 8 ꯃꯈꯥꯏꯔ ꯀꯥꯎꯈ꯭ꯔꯦꯅꯦ ꯑꯗꯨꯗꯥꯏ ꯊꯥꯔꯝꯕꯅꯦ ꯃꯥ ꯑꯦꯜꯕꯤꯗꯣ ꯕꯦꯡꯒ꯭ꯂꯣꯔꯗ ꯂꯩꯔꯤꯉꯩꯒꯤ ꯄꯨꯟꯁꯤꯗꯣ ꯅꯤꯡꯁꯤꯡꯅꯤꯏꯗ ꯑꯣꯖꯥ ꯑꯣ ꯃꯃꯥꯡꯒꯤ ꯀꯣꯃꯦꯟ ꯄꯥꯗꯦ ꯇꯨꯠ ꯄꯥꯏ ꯄꯥꯏ ꯕꯦꯟꯊꯧ ꯄꯥꯏ ꯅꯪꯅ ꯇꯥꯁꯟꯅꯗ꯭ꯔꯒ ꯅꯪ ꯀꯥꯔꯟ ꯇꯨꯔꯟ ꯌꯥꯝ ꯉꯥꯡꯉꯤꯕꯣ ꯀꯣꯃꯦꯟꯗꯨꯅꯗꯤ ꯃꯌꯥꯝ ꯂꯥꯛꯄꯅꯤꯅ ꯑꯗꯨꯝ ꯇꯧ ꯇꯥꯔꯦꯅꯦ ꯂꯣꯏꯈ꯭ꯔꯦ ꯍꯥꯏꯁꯦ ꯀꯩ ꯑꯃꯨꯛ ꯀꯔꯤ ꯄꯥꯎ ꯀꯣꯃꯦꯟ ꯍꯥꯏꯅꯣ ꯁꯤꯡꯉ ꯀꯥꯏ ꯆꯠꯈ꯭ꯔꯦ ꯅꯦꯠ ꯌꯥꯗꯦ ꯍꯥꯏꯕꯤꯔꯅꯨ ꯑꯗꯨ ꯃꯈꯥ ꯀꯔꯤ ꯀꯣꯃꯦꯟ ꯂꯩꯒꯦ ꯅꯪ ꯁꯤꯃ ꯄꯥ ꯆꯠꯂꯤꯃꯤ ꯄꯥꯔꯒ ꯅꯦꯠ ꯌꯥꯗꯅ ꯇꯥꯔꯝꯗꯕꯁꯨ ꯑꯣꯏꯔꯝꯒꯅꯤ ꯀꯣꯃꯦꯟ ꯃꯌꯥꯝ ꯆꯠꯈ꯭ꯔꯦ ꯈꯪꯉꯦ ꯄꯥꯔꯤ ꯀꯣꯃꯦꯟꯗꯨ ꯃꯌꯥꯝ ꯆꯠꯈꯔꯦ ꯑꯩꯅ ꯄꯥꯔꯤꯉꯩꯗ ꯅꯪ ꯅꯦꯠ ꯌꯥꯗꯅ ꯇꯥꯍꯧꯗꯕꯁꯨ ꯑꯣꯏꯔꯝꯒꯅꯤ ꯃꯤꯅꯤꯠ 3ꯇ ꯉꯥꯏꯔꯦ ꯏꯆꯤꯟ ꯏꯅꯥꯎ ꯃꯌꯥꯝ ꯄꯣꯂꯤꯒꯥꯎꯗꯣ ꯄꯥꯔꯕ ꯄꯥꯔꯦ ꯅꯪꯉꯣꯟ ꯇꯥꯗꯅ ꯇꯧꯔꯤꯅꯤ ꯉꯁꯥꯏ ꯅꯦꯠ ꯌꯥꯗꯕꯗꯣ ꯆꯠꯄꯗꯣ ꯑꯗꯨꯝ ꯆꯠꯈ꯭ꯔꯕꯅꯤ ꯑꯣꯖꯥ ꯀꯩ ꯃꯊꯦꯜ ꯆꯥꯒꯦ ꯑꯩꯗꯤ ꯚꯦꯟꯗꯤ ꯊꯣꯡꯕ ꯑꯃ ꯑꯃꯦꯠꯄ ꯑꯃ ꯀꯥꯡꯉꯧ ꯑꯃ ꯁꯂꯥꯠ ꯑꯃ ꯀꯣ ꯑꯩꯒꯤ ꯅꯦꯠ ꯌꯥꯏꯍꯦ ꯍꯥꯏ ꯄꯥꯏ ꯃꯊꯛꯇ ꯄꯥ ꯂꯥꯛꯏꯃꯤ ꯃꯤꯁꯨ ꯌꯥꯎꯗꯕꯁꯤꯕꯨ ꯂꯩꯅꯥ ꯃꯊꯪ ꯑꯩꯅ ꯂꯥꯛꯄꯗ ꯏꯕꯥꯅꯤ ꯊꯥꯕꯜ ꯆꯣꯡꯃꯤꯟꯅꯁꯤꯀꯣ ꯍꯥꯏꯌꯦ ꯆꯦꯇꯝꯕꯤ ꯂꯛꯈꯤꯕꯨ ꯑꯣꯟꯂꯥꯏꯟꯗ ꯀꯔꯤ ꯍꯥꯏꯒꯦ ꯉꯁꯤ ꯑꯩ ꯇꯥꯍꯧꯗ꯭ꯔꯦꯅꯦ ꯃꯤꯅꯤꯠ 2ꯇ ꯉꯥꯏꯔꯦ ꯏꯆꯤꯟ ꯏꯅꯥꯎ ꯃꯌꯥꯝ ꯄꯦꯜꯂꯦꯍꯦ ꯕꯤꯔꯗꯤꯗꯣ ꯚꯦꯔꯦꯟꯗꯤꯗꯣ ꯚꯦꯔꯤꯗꯣ ꯕꯦꯔꯦꯟꯗꯤꯗꯤ ꯏꯟꯖꯥꯡ ꯉꯥꯛꯇꯨꯁꯨ ꯍꯥꯎꯋꯤꯗꯅ ꯍꯣꯏ ꯏꯆꯦ ꯇꯣꯝꯕꯤ ꯍꯥꯏ ꯏꯆꯦ ꯇꯣꯝꯕꯤ ꯂꯛꯈꯤꯕꯨ ꯑꯣꯟꯂꯥꯏꯟꯗ ꯀꯔꯤ ꯍꯥꯏꯔꯤꯅꯣ ꯃꯤꯅ ꯍꯪꯕꯗ ꯑꯝꯇ ꯈꯨꯝꯗꯦ ꯅꯣꯏꯅ ꯑꯃ ꯍꯥꯎꯏ ꯍꯥꯏ ꯍꯥꯎꯏ ꯊꯥꯕꯜ ꯍꯥꯏꯒꯦ ꯇꯧꯕꯅꯤ ꯁꯣꯏꯈ꯭ꯔꯦ ꯁꯣꯏꯔꯁꯨ ꯀꯥꯏꯗꯦ ꯀꯣꯃꯦꯟ ꯁꯨꯝ ꯂꯩꯁꯅꯨ ꯗꯤꯂꯤꯠ ꯇꯧꯒꯅꯨ ꯚꯦꯟꯗꯤꯗꯣ ꯀꯔꯤꯗ ꯆꯥꯅꯤꯡꯂꯤꯕ ꯚꯦꯟꯗꯤꯗꯣ ꯂꯣꯛ ꯈꯨꯕ ꯅꯨꯡꯉꯥꯏꯅꯕ ꯑꯩꯅ ꯆꯥꯔꯤꯕ ꯍꯥ ꯕꯦꯔꯦꯟꯗꯤꯗꯣ ꯂꯣꯛ ꯈꯨꯕ ꯅꯨꯡꯉꯥꯏꯅꯕ ꯑꯩꯅ ꯆꯥꯔꯤꯕ ꯑꯩ ꯆꯥꯖꯅꯤꯡꯗꯦ ꯍꯥꯏꯅ ꯆꯥꯕꯤꯔꯨꯅꯨ ꯆꯥꯅꯤꯡꯗ꯭ꯔꯒ ꯑꯣꯖꯥ ꯍꯌꯦꯡ ꯀꯥꯏꯗ ꯄ꯭ꯔꯣꯒꯥꯝ ꯂꯩꯒꯦ ꯑꯩ ꯍꯟꯗꯛ ꯄ꯭ꯔꯣꯒꯥꯝꯇ ꯆꯠꯇ꯭ꯔꯦꯅꯦ ꯈꯪꯕꯤ ꯌꯨꯝ ꯃꯥꯡꯗꯅ ꯑꯅꯤꯔꯛ ꯌꯨꯝ ꯃꯥꯡꯂꯦ ꯑꯣꯖꯥꯕꯨ ꯍꯌꯦꯡ ꯊꯥꯕꯤꯌꯨ ꯉꯁꯤꯒꯤꯗꯣ ꯍꯥꯏꯔꯛꯑꯣꯕ ꯇꯥꯍꯧꯗ꯭ꯔꯦꯕ ꯀꯔꯤ ꯍꯥꯏꯒꯦꯗꯣ ꯃꯌꯦꯛ ꯑꯃꯇ ꯍꯥꯏꯔꯛꯎꯗꯅ ꯅꯃꯁꯇꯦ ꯑꯣꯖꯥ ꯍꯥꯏꯔꯦ ꯁꯤꯡꯁꯨ ꯁꯤꯡꯍꯥ ꯅꯃꯁꯇꯦ ꯑꯣꯖꯥ ꯑꯖꯩ ꯅꯃꯁꯇꯦ सिंह जी कैसे हो लाइक कर दीजिए मेरे चैनल में आने के लिए धन्यवाद अब कॉल किया करताल के लिए ꯑꯩꯈꯣꯏꯗꯤ ꯍꯧꯖꯤꯛ ꯌꯥꯝꯅ ꯄꯦꯟꯗ꯭ꯔꯦ ꯍꯥꯏ ꯑꯩꯈꯣꯏꯗ ꯍꯧꯖꯤꯛ ꯌꯥꯝꯅ ꯄꯥꯟꯗ꯭ꯔꯦ ꯀꯣꯏꯂꯥꯗꯗꯤ ꯀꯩ ꯍꯥꯏꯕ ꯀꯦꯖꯤ 10ꯃꯨꯛ ꯍꯦꯛꯑꯦ ꯎꯃꯦꯄꯤ ꯌꯥꯝ ꯄꯥꯜꯂꯤꯅꯦ ꯌꯨꯝ ꯃꯥꯡꯅꯤꯡꯉꯩꯗꯤ ꯔꯦꯀꯣꯔꯗꯤꯡ ꯇꯧꯍꯧꯔꯁꯤꯔꯥ ꯑꯣꯖꯥ
इसकी हो है नहीं, मैं नेक्स्ट मंथ आऊँगा लेने के लिए करता। ओ ठीक है, बातचीत किया शंकर बानी के साथ, बातचीत किया कि चित्रा है बनी हो कि चित्रा। सिन्हा जी, अब कटहल के लिए कितना किलो बनाना है, रेट के अमाउंट कितना है, मतलब बातचीत किया शंकर बानी मालिक के साथ। सिन्हा जी, मेरा फेसबुक भी अकाउंट है, मैं फेसबुक को भी है, फेसबुक में मंगोल सिंह बोलकर है, वो भी सपोर्ट करो, ठीक है। अब करताल लेने के लिए आए तो मेरा उधर भी आ जाइए, मिलोगे दोनों एलबी को रबा सोनो खरसिंग कोल लाकने। नाना, आपने तो उनका नंबर नहीं दिया। अब तो कॉल नहीं किया, मैंने तो मेरा नंबर दिए थे, मैं तो आपका नंबर नहीं है, इसलिए मैंने आपको बोला कि मेरे को कॉल करो, अब कॉल नहीं किया। सिन्हा जी, मैं तो उस दिन एलबी में मेरा नंबर दिया था ना, अब कॉल भी नहीं किया, कॉल किया तो मैं बताना था, मैं ज़रूर दूँगे। अगर अब उसके साथ बात नहीं किए तो आने का कोई फ़ायदा नहीं मिलेगा, ठीक है। करताल बनाने तो उसको पहले बताने पड़ेगा। हाँ करूँगा ओझा। सिन्हा जी, सुना है क्या, अब आने से कोई फ़ायदा नहीं मिलेगा, क्योंकि करताल भी नहीं मिलेगा। नर्मदा कईदौरे कुइरे नर्मदा लाक्तबा थबक चिलमगनी मा रील सेमबदा लाक्ट्रिदो खंगदेबो थबक चिलमगनी माक्ति रील सेम याम कनबनी। सिन्हा जी, मेरा बात सुना है क्या, अब आने से कोई फायदा नहीं मिलेगा, उसको पहले बातचीत करने पड़ेगा। हाँ समझा, हाँ इसलिए अब मेरे को कॉल करो, अब उसके साथ बातचीत करो, बता देना वो बांसकांडी का वो मंगल ओझा ने बोला आपको कुर्ता बनाता है, इसलिए मैं उसके पास नंबर लेकर मैंने कॉल किया, मेरे कुर्ता बनाना है, उसको बता दो। तामो तनु था खरबा खंगे तनुसु था ब्रा। ठीक है सिंह जी, करताल पापा आने से कॉल करूँगा। अच्छा 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 अच्छा, पापा कहाँ रहती हो? नहीं पापा नहीं आने से अब बात कर सकता है उसको। तुम भी ना 11:23 तारे, बाय बाय, थैंक यू चितमी, बाय 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 बाय। तनु हाइबो कनानो, तनु है ना चैनल लेबनी। सिन्हा जी, अगरतला तिस्तर, अच्छा अच्छा राइट राइट, ओके अगरतला करे है कनो ले दो, अभिषेक ले दो। हाँ बाइडर डिग्री का लड़का दोनों भी मेरा संगीत विद्यालय में एडमिशन करके सीख रहा है अभी संगीत, और वो अभी बीए एग्ज़ाम चल रहा है अगरतला में। अगस्त का 7-8 तारीख को वो आ जाएगा, ठीक है। वो भी हमारा मैंने बात कर को करताल बनाया था उस सुनाई में, ठीक है। ओह जाम थेंग में बाय ओझा, ओके बाय बाय खांबी, थैंक यू ओझागी चैनल सपोर्ट तौबिरंबगीदमक्ता हाइनिंगाइजन थागतचरी। मसू एलबी की वारी जामना लेने ओ मतम पुरमक्ता खांबी आई चैनल सपोर्ट तौबियु, आइसु मियामदा खरखर शेयर तौगे को। ओझा आपका करताल दे सकते हो क्या, दिखा सकती हो क्या? हाँ दिखा सकती हूँ, ठीक है, लाइन में रही है।
देखा सिंह जी, अभी मैं पॉलिश नहीं किया इसलिए, देखा है यही है, वो 1.5 kg है, ठीक है। मसूगी थोबिदो आइना हंगले हायु अना ये जाउद्रा है ना कनाना थोबिया जी। सिन्हा जी देखा है करताल, देखा है। अभी तो मैं कीर्तन नहीं गया, श्राद्ध नहीं गया आजकल, आदमी मर गया मेरे परिवार में, इसलिए करताल पॉलिश नहीं किया, ऐसे ही करताल है, ठीक है। देखा है क्या, वही है 1.5 kg है, ठीक है, वो 1.5 kg करताल है ये। अभी तो 1.5 kg करताल बनाएगा तो कम से कम 5-6 हज़ार रुपया लगेगा है। हाँ जाही अमुटंग कहवा ये ठु हुआ है, ये ठु हुआ अमुटंग जी ठु हुआ है। सुना है क्या, सुना है, ऐसे ही है। इसलिए अब मेरे नंबर में कॉल करो कल सुबह 9 बजे के बाद, ठीक है। अब बात कर सकता है। और वो शंकर बानी दुकान जो बैठते हैं ना, उसे सुनाई, हाँ सालीपुर बोलता है, ठीक है। जानिंगोस कब कब चले हाँ मछली है, वाह वाह, हा 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 बेंडो हरा करे है। सिन्हा जी है, सालीपुर, हाँ 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 वजह। कल है ना, कल सुबह 9 बजे के बाद मेरे को कॉल करो, मैं उसको नंबर देती हूँ, अब बातचीत करो, ठीक है। आगोटोला का लड़का भी उसको बनाया था कमेंट्स के, ठीक है। सिन्हा आज क्या सब्जी खाया बताओ, आज क्या क्या खाया बताओ, बताओ। जो करताल बनाता है ना शंकर पानी, लोचा थुपिदो हंगले ए हायु खांगदेबो कनानो, খুব ভালো মানুষ হয়, ঠিক আছে। আপনার ভালো করে তাদের সঙ্গে গল্প করো, আলোচনা করো, ভালো করে বানায় দিব। কটাল ভালো করে বানায়, ঠিক আছে। ꯃꯇꯝꯁꯨ ꯍꯦꯟꯗꯣꯛꯈ꯭ꯔꯦ, ꯀꯔꯤ ꯇꯧꯍꯧꯗ꯭ꯔꯦ, ꯂꯣꯏꯁꯤꯜꯍꯧꯗ꯭ꯔꯦ꯫
ꯀꯅꯥ ꯀꯅꯥ ꯂꯩꯁꯤꯅ ꯃꯌꯥꯝ ꯁꯞꯄꯣꯔꯠ ꯇꯧꯕꯤꯌꯨ ꯊꯦꯡꯉꯦ ꯊꯦꯡꯖꯤꯜꯂꯛꯑꯦ 11:30 ꯇꯥꯔꯦ ꯈꯪꯉꯦꯍꯦ ꯃꯁꯨ ꯒꯤ ꯂꯣꯏꯅꯕꯤ ꯊꯣꯏꯕꯤ ꯌꯦꯡꯅꯤꯡꯉꯤ ꯄꯦꯟꯕ ꯅꯥꯏꯕ ꯅꯥꯏꯗꯕ ꯊꯣꯏꯕꯤ ꯍꯣꯏ ꯍꯣꯏ ꯏꯕꯣꯍꯜ ꯄꯨꯡ ꯀꯌꯥꯗ ꯂꯣꯏꯒꯦ ꯑꯦꯜꯕꯤ ꯕꯦꯟꯙꯧ ꯑꯣꯁ ꯎꯏꯗꯣꯔꯦ ꯃꯁꯝ ꯊꯦꯛꯇꯣꯛꯈ꯭ꯔꯦ ꯎꯏꯗꯣꯔꯦ ꯉꯁꯝ ꯊꯦꯛꯇꯣꯛꯈ꯭ꯔꯦ ꯏꯕꯣꯍꯜ ꯄꯨꯡ ꯀꯌꯥꯗ ꯑꯦꯜꯕꯤ ꯂꯣꯏꯒꯦ ꯍꯥ ꯕꯦꯟꯗꯧ ꯏꯕꯣꯍꯜ ꯄꯨꯡ ꯀꯌꯥꯗ ꯑꯦꯜꯕꯤ ꯂꯣꯏꯒꯦ ꯃꯣꯏ ꯌꯥꯝ ꯍꯣꯠꯅꯕꯅꯤ ꯃꯣꯅꯤꯇꯥꯏꯁ ꯑꯣꯏꯅꯕ ꯑꯩꯗꯤ ꯃꯣꯅꯤꯇꯥꯏꯖ ꯅꯨꯡꯅꯤꯇꯥꯏ ꯀꯔꯤꯝ ꯈꯪꯗ꯭ꯔꯦ ꯑꯗꯨꯝ ꯊꯥꯔꯤꯅꯤ ꯃꯌꯥꯝ ꯇꯧꯅꯩꯌꯦꯅ ꯁꯨꯝ ꯇꯧꯔꯤꯃꯤ ꯃꯌꯥꯝ ꯚꯤꯗꯤꯑꯣ ꯊꯥꯡꯒꯠꯂꯦ ꯁꯨꯝ ꯊꯥꯡꯒꯠꯂꯤꯃꯤ ꯑꯩꯒꯤꯗꯤ ꯕꯦꯟꯙꯧ ꯎꯄꯥꯏ ꯂꯩꯇꯦ ꯃꯁꯨꯗ ꯆꯪꯂꯛꯄ ꯃꯇꯝꯗ ꯑꯣ 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 ꯍꯣꯏ ꯑꯗꯨꯏ ꯃꯃꯥꯡꯗ ꯃꯥ ꯑꯦꯜꯕꯤ ꯊꯥꯏ ꯍꯥꯏꯕꯅꯦ ꯄꯨꯡ 9 ꯑꯗꯨꯋꯥꯏꯗꯨꯒꯔ ꯅꯦꯠ ꯌꯥꯗꯅ ꯂꯣꯏꯈ꯭ꯔꯦ ꯑꯣ ꯑꯣ ꯍꯣꯏꯑꯕ ꯑꯩ ꯌꯦꯡꯉꯝꯃꯤ ꯌꯦꯡꯕ ꯌꯥꯗꯦ ꯂꯥꯏꯛ ꯇꯧꯒꯦꯅ ꯇꯧꯔꯦ ꯑꯗꯨꯁꯨ ꯌꯥꯗꯅ ꯗꯛ ꯍꯥꯏꯅ ꯇꯣꯛꯊꯣꯛꯑꯦ ꯅꯦꯠꯀꯤ ꯌꯥꯝ ꯄ꯭ꯔꯣꯕ꯭ꯂꯦꯝꯅꯤ ꯑꯣꯏꯗꯣꯔꯦ ꯏꯕꯣꯍꯜꯒꯤ ꯑꯣ ꯍꯣꯏꯅꯦ ꯃꯣꯏꯗꯤ ꯇꯧꯕꯅꯤꯗ ꯑꯩꯗꯤ ꯃꯗꯨꯒ ꯊꯤꯗ꯭ꯔꯦꯗ ꯕꯦꯟꯗꯣ ꯃꯇꯝ ꯁꯪꯗꯕꯒ ꯑꯗꯨꯝ ꯁꯪꯕꯗ ꯉꯥꯏꯍꯥꯛ ꯉꯥꯏꯍꯥꯛ ꯁꯨꯝ ꯊꯥꯔꯤꯕ ꯃꯌꯥꯝ ꯋꯥꯔꯤ ꯁꯥꯟꯅꯒꯦꯅ ꯑꯣꯖꯥꯒ ꯑꯦꯀꯥꯗꯃꯤ ꯀ꯭ꯂꯣꯁ ꯑꯣꯏꯔꯕꯣ ꯍꯥꯏ ꯂꯣꯇꯥꯔꯤ ꯍꯧꯅꯤ ꯍꯥꯏ ꯑꯣ ꯍꯧꯕꯇ ꯉꯥꯏꯔꯦ ꯀꯔꯤ ꯀ꯭ꯂꯣꯁ ꯍꯧꯗꯣꯏꯅꯣ ꯀ꯭ꯂꯣꯁ ꯑꯣꯏꯗꯣꯏꯅꯣ ꯃꯣꯅꯤꯁꯇꯔ ꯑꯣꯏꯔꯒ ꯁꯣꯅꯣ ꯑꯣꯏꯔꯒ ꯑꯣ 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 ꯑꯩꯅ ꯃꯣꯅꯤꯇꯥꯏꯖ ꯅꯨꯅꯤꯇꯥꯏꯖꯒ ꯊꯤꯗ꯭ꯔꯦꯗ ꯁꯨꯝ ꯊꯥꯔꯤꯅꯤ ꯁꯨꯝ ꯇꯧꯔꯤꯅꯤ ꯃꯣꯏꯗꯤ ꯑꯗꯨꯗ ꯑꯗꯨꯝ ꯑꯣꯏꯅꯕ ꯍꯥꯏꯅ ꯍꯣꯠꯅꯔꯤꯕ ꯊꯥ ꯑꯃꯒꯤ ꯑꯩꯗꯤ ꯃꯗꯨꯒ ꯇꯧꯗ꯭ꯔꯦꯗ ꯁꯨꯝ ꯑꯣꯏꯔ ꯐꯔꯦ ꯑꯣꯏꯗ꯭ꯔ ꯐꯔꯦ ꯍꯥꯏꯅ ꯁꯨꯝ ꯁꯦꯝꯃꯤꯅꯤ ꯃꯇꯝꯁꯤ ꯁꯪꯗꯦ ꯃꯥꯀꯤꯗꯤ ꯃꯇꯝ ꯐꯪꯉꯤ ꯑꯦꯜꯕꯤ ꯊꯥꯅ ꯑꯗꯨꯝ ꯊꯕꯛ ꯁꯨ ꯑꯗꯨꯝ ꯑꯦꯜꯕꯤ ꯊꯥꯏ ꯑꯩꯈꯣꯏꯗꯤ ꯃꯗꯨ ꯌꯥꯗꯦꯕꯀꯣ ꯁꯣꯅꯣ ꯍꯥꯏꯕꯗ ꯃꯣꯅꯣ ꯍꯥꯏꯕ ꯃꯣꯅꯣ ꯑꯣꯏꯔꯒ ꯍꯥꯏꯕꯅꯤ ꯁꯣꯅꯣ ꯍꯥꯏꯕ ꯂꯩꯇꯦ ꯊꯥꯎ ꯊꯥꯎ ꯄꯨꯟꯁꯤ ꯁꯥꯡꯅꯕꯒꯤ ꯍꯣꯏꯌꯦ ꯑꯗꯨ ꯍꯥꯏꯕ ꯇꯥꯔꯦ ꯏꯕꯣꯍꯜꯒꯤ ꯃꯥꯏ ꯁꯥꯏꯖꯁꯨ ꯊꯥꯕꯅꯤ ꯃꯃꯤꯡꯗꯣ ꯀꯩꯅꯣ ꯏꯃꯣꯏꯅꯨ ꯍꯥꯏꯕ ꯀꯩꯅꯣ ꯑꯣ ꯃꯣꯅꯣꯗꯣ ꯁꯣꯅꯣ ꯀꯧꯏꯌꯦ ꯍꯥꯏꯕ ꯑꯩꯈꯣꯏꯅ ꯑꯣ ꯑꯣ
ꯁꯣꯅꯣꯗꯨꯒ ꯃꯊꯪꯗ ꯐꯣꯅꯣ ꯍꯥꯏꯔꯣ ꯃꯣꯅꯣ ꯑꯣꯏꯔꯒ ꯐꯣꯅꯣ ꯑꯣꯏꯗꯣꯏ ꯃꯌꯨ सिन्हा जी है निकल गया क्या इमोनी चहोंग होंगी कौए ꯑꯣ ꯏꯁꯩ ꯌꯥꯝ ꯐꯖꯅ ꯁꯛꯄꯅꯤ ꯃꯥꯒꯤ ꯏꯕꯦꯝꯃꯗꯣ ꯏꯕꯣꯜꯒꯤ ꯏꯕꯦꯝꯃꯗ ꯑꯁ ꯏꯁꯩ ꯐꯖꯅ ꯁꯛꯄꯅꯤ ꯑꯗꯨꯗꯨꯒ ꯁꯣꯅꯣꯁꯨ ꯐꯣꯅꯣꯁꯨ ꯀꯧꯋꯦ ꯍꯥꯏ ꯏꯃꯥ ꯃꯤꯗꯤ ꯄꯩꯁꯥ ꯐꯪꯅꯩ ꯒꯥꯏ ꯄꯨꯡꯊꯥꯡ ꯊꯥꯡꯒꯠꯂꯤꯕꯣ ꯑꯩꯈꯣꯏꯗꯤ ꯄꯩꯁꯥꯒꯥꯏ ꯃꯐꯝ ꯈꯪꯗꯦ ꯁꯤꯡꯍ ꯆꯠꯈꯔꯦ ꯍꯣꯏꯅꯦ ꯁꯤꯡꯍ ꯅꯠꯇꯦ ꯁꯤꯟꯍꯥ ꯍꯥꯏꯕꯅꯤ ꯑꯩꯈꯣꯏꯒ ꯃꯥꯟꯅꯕ ꯀꯥꯡꯕꯨꯗꯨꯅꯤ ꯃꯣꯏꯗꯤ ꯁꯤꯟꯍꯥ ꯍꯥꯏ ꯑꯩꯈꯣꯏꯅ ꯁꯤꯡꯍꯥ ꯍꯥꯏꯕ ꯇꯈꯦꯟ ꯀꯩꯅꯣ ꯇꯈꯦꯟ ꯍꯥꯏ ꯆꯂꯛꯅꯤ ꯆꯂꯥꯛꯅꯤ ꯃꯆꯨꯒꯤ ꯊꯣꯏꯕꯤꯅ ꯆꯪꯕ ꯌꯥꯔꯣꯏ ꯏꯃꯣꯏꯅꯨꯒ ꯈꯪꯉꯤꯗ ꯀꯨꯏꯔꯦ ꯏꯃꯣꯏꯅꯨꯗ ꯌꯦꯡꯗꯕꯅꯤꯅ ꯃꯥꯏ ꯅꯣꯇꯤꯐꯤꯀꯦꯁꯟꯁꯨ ꯂꯥꯛꯇ꯭ꯔꯦ ꯑꯣ ꯔꯥꯅꯤꯄꯨꯔꯒꯤ ꯁꯤꯡꯍꯅꯤ ꯁꯤꯡꯍꯗꯨꯅꯤ ꯍꯥꯏꯗꯣ ꯑꯣ ꯑꯩꯒꯤꯁꯤꯅ ꯑꯃꯈꯛ ꯆꯪꯉꯝꯕꯗ ꯁꯤꯟꯍꯥ ꯍꯥꯏꯅ ꯑꯗꯨ ꯑꯗꯨꯃꯥꯏꯅ ꯍꯥꯏꯕꯅꯤꯗ ꯔꯅꯤꯕꯨꯔꯨꯗ ꯀꯨꯏꯔꯦ ꯆꯦꯟꯒ꯭ꯔꯦ ꯊꯣꯛꯑꯒꯦꯁꯨ ꯍꯥꯏꯔꯝꯗꯦ ꯆꯠꯂꯦꯁꯨ ꯍꯥꯏꯔꯝꯗ꯭ꯔꯦ ꯃꯥ ꯊꯣꯛꯈ꯭ꯔꯕ ꯀꯩꯅꯣ ꯃꯌꯥꯝ ꯉꯥꯏꯍꯥꯛ ꯁꯞꯄꯣꯔꯠ ꯇꯧꯕꯤꯌꯣ ꯉꯁꯥꯏꯁꯨ ꯂꯣꯏꯁꯟꯒꯦ ꯇꯧꯔ ꯌꯥꯍꯧꯗ꯭ꯔꯦ ꯍꯟꯗꯛꯇꯤ ꯂꯣꯏꯁꯤꯜꯂꯅꯤ ꯃꯤꯅꯤꯠ ꯇꯔꯥꯇ ꯉꯥꯏꯔꯦ ꯕꯦꯅꯣ ꯑꯩꯒꯤꯁꯦ ꯃꯤ ꯀꯌꯥꯝ ꯂꯩ ꯍꯧꯖꯤꯛ ꯃꯦꯗꯥꯝ ꯅꯁꯨꯒꯤꯁꯦ ꯃꯤ ꯀꯌꯥꯝ ꯂꯩ ꯍꯧꯖꯤꯛ ꯍꯣꯁ ꯎꯏꯗꯣꯔꯦ ꯎꯔꯤꯗꯣꯔꯦ ꯃꯤ ꯀꯌꯥꯝ ꯂꯩ ꯕꯦꯟꯗꯣ ꯇꯔꯥꯅꯤꯄꯥꯟ ꯂꯩ ꯑꯩꯉꯣꯟꯗ ꯑꯣ ꯂꯥꯏꯔꯤꯛ 18 ꯑꯣ ꯑꯩꯉꯣꯟꯗ 10 ꯈꯛꯇ ꯂꯩꯕ ꯂꯥꯏꯔꯤꯛꯁꯦ 10 ꯈꯛꯇ ꯂꯩꯕ
ꯑꯩꯅ ꯎꯕ ꯑꯣ ꯑꯣ ꯍꯣꯏ ꯑꯩꯉꯣꯟꯗ ꯇꯔꯥꯃꯔꯤ ꯈꯛ ꯂꯩ ꯂꯥꯏꯔꯤꯛ 10 ꯈꯛ ꯂꯩ ꯑꯗꯨꯅꯕꯨꯗ ꯀꯥꯟꯗꯦ ꯃꯇꯝ ꯃꯥꯡꯉꯦꯕꯅꯦ ꯃꯤ ꯂꯩꯇꯕ ꯁꯥꯄꯣꯔꯠ ꯂꯩꯇꯕꯅꯤꯅ ꯂꯩꯗ ꯀꯩꯗ ꯃꯤꯁꯨ ꯆꯪꯉꯛꯇꯦ ꯑꯩꯅꯁꯨ ꯃꯤ ꯆꯪꯗꯕꯅꯤꯅꯀꯣ ꯁꯞꯄꯣꯔꯠꯁꯦ ꯃꯤ ꯌꯥꯎꯗꯦꯕ ꯕꯦꯟꯊꯧ ꯎꯏꯕꯗ ꯄꯥꯛꯏ ꯃꯁꯨ ꯅꯪ ꯎꯏꯕꯗ ꯄꯛꯏ ꯃꯁꯨ ꯅꯪꯉꯦ ꯀꯅꯥ ꯀꯅꯥ ꯑꯦꯜꯕꯤ ꯊꯥꯔꯤ ꯕꯦꯟꯗꯣ ꯀꯨꯏꯔꯦ ꯕꯦꯟꯊꯧ ꯅꯟꯗꯤꯒꯗꯣ ꯍꯥꯟꯅ ꯌꯥꯝ ꯆꯪꯉꯝꯃꯤ ꯍꯧꯖꯤꯛꯀꯥꯟ ꯆꯪꯉꯛꯇ꯭ꯔꯦ ꯃꯥ ꯐꯦꯁꯕꯨꯛꯇ ꯑꯃꯨꯛ ꯉꯥꯎ ꯂꯩꯔꯦ ꯕꯦꯟꯗꯧ ꯅꯟꯗꯤꯗꯣ ꯄꯨꯖꯥꯒꯤ ꯐꯤꯔꯣꯜ ꯂꯩꯔꯕꯣ ꯏꯆꯥꯁꯤꯡꯒꯤ ꯅꯍꯥꯟ ꯃꯨꯒꯥ ꯃꯥꯏꯗꯤꯟ ꯄꯨꯊꯣꯡꯉ ꯇꯨꯔꯨꯔꯦ ꯕꯦꯟꯗꯧꯗꯣ ꯅꯣꯡꯃ ꯕꯦꯟꯙꯧꯗꯣ ꯅꯣꯡꯃ ꯀꯅꯥꯒꯤꯗꯅ ꯎꯔꯝꯃꯤ ꯀꯨꯏꯗꯤ ꯀꯨꯏꯔꯦ ꯑꯣ ꯐꯔꯦ ꯐꯔꯦ ꯑꯗꯨꯁꯨ ꯐꯖꯈ꯭ꯔ ꯄꯣꯠꯅꯤ ꯃꯤ ꯂꯩꯇꯦꯗ ꯕꯦꯟꯗꯧ ꯇꯜꯂꯦꯗ ꯂꯣꯏꯁꯤꯜꯂꯒꯦ ꯁꯞꯄꯣꯔꯠ ꯃꯤ ꯌꯥꯎꯗ꯭ꯔꯦ ꯃꯤ 15ꯗꯒꯤ 3 ꯑꯃꯇ ꯉꯥꯏꯔꯦ ꯁꯞꯄꯣꯔꯠꯁꯦ ꯕꯦꯟꯗꯧꯒꯤ ꯑꯃꯇꯪ ꯇꯧꯔꯛꯀꯦ ꯕꯦꯟꯗꯧꯒꯤ ꯎꯏꯔꯣꯝ ꯐꯅꯦꯛ ꯇꯧꯔꯛꯀꯦ ꯑꯍꯜ ꯑꯣꯏꯔꯃꯤꯅ ꯎꯔꯤꯔꯣꯝ ꯐꯅꯦꯛꯀ ꯏꯟꯅꯐꯤ ꯑꯉꯧꯕ ꯑꯃꯒ ꯕꯦꯟꯙꯧ ꯃꯤ ꯑꯃ ꯂꯩꯇ꯭ꯔꯦꯕꯣ ꯕꯦꯟꯙꯧ ꯃꯤ ꯀꯌꯥ ꯂꯩ ꯃꯔꯣꯟ ꯂꯣꯟꯕꯗ ꯆꯠꯂꯨꯒꯦ ꯃꯔꯣꯟ ꯂꯣꯟꯕ ꯑꯇꯩ ꯀꯅꯥ ꯊꯥꯒꯦ ꯏꯃꯥꯏ ꯗꯨꯔꯒꯥ ꯄꯨꯖꯥꯗꯤ ꯀꯦꯄꯤꯇꯦꯜ ꯃꯃꯥꯡꯗꯗꯤ ꯃꯦꯇ꯭ꯔꯣꯒꯤ ꯁꯣꯔꯨꯝ ꯃꯃꯥꯡꯗ ꯌꯥꯝ ꯌꯣꯟꯕꯅꯤ ꯄꯨꯖꯥꯒꯤ ꯐꯤꯔꯣꯜ ꯕꯦꯟꯙꯧ ꯃꯤ ꯀꯌꯥꯝ ꯂꯩ ꯍꯧꯖꯤꯛ ꯑꯩꯒꯤꯁꯦ ꯕꯦꯟꯙꯧꯒꯤꯗ ꯑꯩꯒꯤꯗꯗꯤ ꯃꯤ ꯑꯃ ꯌꯥꯎꯗ꯭ꯔꯦ ꯃꯁꯨꯗ ꯈꯨꯗꯩ ꯌꯥꯝ ꯂꯩꯔꯝꯒꯅꯤ ꯂꯩꯇ꯭ꯔꯦꯗ ꯕꯦꯟꯙꯧ ꯂꯣꯏ ꯊꯥꯗꯣꯛꯈ꯭ꯔꯦ ꯑꯣ 13ꯈꯛ ꯑꯣ ꯑꯗꯨꯅ ꯑꯩꯗ ꯀꯥꯟꯅꯗꯦꯕ ꯃꯇꯝ ꯑꯥ ꯌꯧꯔꯒ ꯑꯣꯖꯥ ꯑꯃꯔꯥ ꯕꯤꯁꯅꯨꯄ꯭ꯔꯤꯌꯥ ꯃꯅꯤꯄꯨꯔꯤ ꯕꯖꯥꯔ ꯁꯃꯥꯖꯦর মানুষ ব্রজবুলি ভাষা এর গান ভালো পায় কিন্তু আমার নিজের ভাষার গান ভালো পায় না কিতা কেনে জানোনি ꯑꯣꯖꯥ ꯂꯥꯏꯔꯤꯛ 18 নেট নুঙাইꯇꯅ উদ্রিনে এটা আমি কি কইব এটা তো আপনারা জানে আপনার বাসার হ্যাঁ তোমার বাসাতে কিরকম করে
কৃষ্ণর এই বংশীগত ধরি এই কোনের কুঞ্জর ধরে যাই রাধার বিনোদিনী এরকম কই নানি নেট nungayte udine ব্রজবুলি ভাষা এর গান ভালো পায়, হ্যাঁ ভালো পায়, কিন্তু আমার নিজের ভাষার গান ভালো পায় না কি তা কেনে জানো নিয়ে যা এটার আমি কি কইব হো 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 কই নানি রাধার কই হিরো তুই চন্দ্রাবলী কুঞ্জের গলে কিশোর করি এরকম কই নানি কালকে আমি একটা দেখছি আপনার মণিপুরি বিষ্ণুপ্রিয়া শর্ট ভিডিওতে নাম ভুলে গেছে তার গুরু বন্দনা এটা করছে এটা আমি দুইবার শুনছি একটা নাম ভুলে আছি নাকি আমি কমেন্ট করছে না নামটা ভুলে গেছি ওকে সিনাজি আজকে জন্য ওখানে আমার এলবি সমাপ্তন করব সব শেষ হয়ে যাব ঠিক আছে নেক্সট কালকে আরও ভগবানের আশীর্বাদ থাকা যদি হয় আরবার মিলবে 9:30টার সময় রাত্রে 9:30 10টা থেকে আমার এলবি আরম্ভ হয় ওই সময় আরবার আসবেন ঠিক আছে ꯅꯨꯡꯁꯤꯕ ꯏꯆꯤꯟ ꯏꯅꯥꯎ ꯃꯌꯥꯝ ꯄꯨꯝꯅꯃꯛ ꯉꯁꯤꯒꯤꯗꯤ ꯑꯁ꯭ꯋꯥꯏꯗ ꯁꯨꯝ ꯂꯣꯏꯁꯤꯜꯂꯁꯤ ꯕꯦꯟꯗꯧ ꯂꯣꯏꯁꯤꯜꯂꯒꯦ ꯃꯤꯁꯨ ꯌꯥꯎꯗ꯭ꯔꯦ ꯀꯩꯗꯧꯗꯣꯔꯤ ꯃꯇꯝ ꯕꯦꯁ ꯑꯣꯏꯅꯕꯅꯤ ꯃꯇꯝꯗꯤ ꯀꯥꯟꯅꯗꯦ ꯃꯤꯁꯨ ꯂꯩꯇꯦ ꯂꯣꯏꯁꯤꯜꯂꯝ ꯇꯧꯔꯒꯦ ꯏꯆꯤꯟ ꯏꯅꯥꯎ ꯃꯌꯥꯝ ꯄꯨꯝꯅꯃꯛ ꯉꯁꯤꯒꯤꯗꯤ ꯌꯥꯝꯅ ꯐꯖꯈ꯭ꯔꯦ ꯑꯗꯨꯝ ꯍꯥꯏꯁꯜꯂꯤꯕꯗ ꯃꯥꯏ ꯃꯃꯥꯡꯗꯨꯗ ꯑꯩ ꯈꯪꯄꯣꯟꯇꯦ ꯃꯣꯏ ꯃꯔꯣꯟ ꯇꯥ ꯅꯣꯡꯒꯤꯅꯤ ꯁꯨꯝ ꯌꯦꯡꯉꯨ ꯕꯦꯟꯗꯧꯁꯨ ꯌꯨꯇ꯭ꯌꯨꯕꯇ ꯁꯥꯔꯆ ꯇꯧꯔꯒ ꯑꯗꯨꯅ ꯉꯁꯤꯒꯤꯗꯤ ꯏꯆꯤꯟ ꯏꯅꯥꯎ ꯃꯌꯥꯝ ꯄꯨꯝꯅꯃꯛ ꯂꯣꯏꯁꯤꯟꯖꯔꯒꯦ ꯑꯩꯒꯤ LBꯁꯤꯕꯨ ꯁꯞꯄꯣꯔꯠ ꯇꯧꯕꯤꯔꯤꯕ ꯏꯆꯤꯟ ꯏꯅꯥꯎ ꯃꯌꯥꯝ ꯄꯨꯝꯅꯃꯛ ꯃꯪꯒꯣꯜ ꯅꯠꯇꯅ ꯋꯦꯜꯀꯝ ꯇꯧꯖꯔꯤ ꯊꯥꯒꯠꯆꯔꯤ ꯂꯣꯏꯅꯅ ꯑꯩꯒꯤ ꯆꯦꯅꯦꯜꯁꯤꯕꯨ ꯏꯆꯤꯟ ꯏꯅꯥꯎ ꯃꯌꯥꯝꯅ ꯂꯥꯏꯛ ꯁꯤꯌꯔ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕ ꯀꯥꯎꯕꯤꯒꯅꯨ ꯏꯆꯤꯟ ꯏꯅꯥꯎ ꯃꯌꯥꯝ ꯉꯁꯤꯒꯤꯗꯤ ꯁ꯭ꯋꯥꯏꯗ ꯁꯨꯝ ꯄꯣꯊꯥꯔꯁꯤꯀꯣ ꯕꯦꯟꯙꯧ ꯄꯣꯊꯥꯔꯁꯤ ꯕꯦꯟꯙꯧ ꯃꯇꯝ ꯂꯣꯏꯔꯦ ꯃꯇꯝꯁꯤ ꯌꯥꯝ ꯃꯥꯡꯉꯦ ꯄꯨꯡ 1 ꯃꯈꯥꯏꯅꯤ ꯑꯩꯅ ꯊꯥꯔꯤꯁꯦ ꯑꯗꯣ ꯃꯤꯗꯤ ꯌꯥꯎꯗꯦ ꯃꯤ 10 ꯈꯛꯇ ꯂꯩ ꯕꯦꯟꯙꯧ ꯀꯣ ꯂꯥꯏꯛꯁꯨ 10 ꯈꯛꯇ ꯂꯩ ꯑꯗꯨꯅꯤ ꯃꯇꯝ ꯃꯥꯡꯉꯦꯕ ꯃꯤꯗꯣ ꯈꯔ ꯆꯪꯉꯗꯤ ꯐꯕ ꯑꯗꯨ ꯃꯇꯝꯗꯤ ꯑꯗꯨꯝ ꯆꯠꯈꯤꯕ ꯑꯗꯨꯒ ꯁꯞꯄꯣꯔꯠꯇꯨꯅ ꯃꯤꯗꯤ ꯌꯥꯎꯗꯕꯅꯦ ꯍꯧꯖꯤꯛ ꯃꯤ 9 ꯈꯛꯇ ꯂꯩ ꯕꯦꯟꯙꯧ ꯑꯗꯨꯅ ꯀꯥꯟꯅꯗꯦꯕ वानबनी ओके बेंडौसु पथाबिरो ngasiगidi सिंहजी गुड नाइट कल के आरोबार मिलबे रात्रे 9:30 समय থেকে ঠিক আছে কালকেও আসবে টাইম পাইলে যদি হয় ঠিক আছে মিনি পাং খেতে লই বেন্ডাও মি বলে দে হয় বাই বাই বেন্ডাও বাই বাই থ্যাংক ইউ বেন্ডাও গুড নাইট